ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯏꯕꯦꯆꯥꯎꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯣꯌꯥꯂꯝꯒꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯔꯩ ꯀꯧꯕꯤ ꯂꯥꯏꯊꯣꯡꯄꯛꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯃꯍꯥꯛꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯊꯣꯡꯄꯛꯇꯨꯅ ꯁꯤꯈꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯃꯨꯔꯩ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯜꯗꯒꯤ ꯌꯥꯝꯅ ꯇꯥꯝꯅ ꯂꯩꯕ ꯂꯝꯍꯥꯡꯗ ꯄꯥꯈꯟ ꯃꯆꯥ ꯑꯃ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯊꯨꯡꯄꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯃꯨꯔꯩꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯣꯡ ꯈꯨꯠ ꯎꯟꯁꯥ ꯄꯨꯝꯕ ꯑꯗꯨ ꯐꯨꯔꯤ ꯐꯨꯔꯥꯡ ꯊꯨꯡꯕꯗ ꯅꯠꯇꯅ ꯃꯔꯥꯡ ꯇꯨꯔꯥꯡ ꯑꯃꯨꯛꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨ ꯀꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯪꯗꯅ ꯂꯩꯅꯥ ꯑꯣꯏꯕ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯂꯩ ꯑꯃꯗꯤ ꯃꯕꯣꯛ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯇꯣꯈꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯃꯨꯔꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯗꯕ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄꯥꯈꯟ ꯃꯆꯥ ꯑꯗꯨꯒ ꯏꯔꯥꯞ ꯂꯥꯞꯇꯕ ꯃꯐꯝꯗ ꯑꯄꯤꯛꯄ ꯏꯁꯤꯡ ꯈꯣꯡ ꯏꯔꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯂꯪꯇ꯭ꯔꯤꯛ ꯂꯪꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯨꯃꯤꯗꯥꯡꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯏꯉꯥꯎ ꯉꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯖꯩ꯫ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ ꯄꯦꯔꯨꯛ ꯀꯦꯡꯉꯣꯏ ꯁꯨꯝ ꯍꯦꯛꯂꯝꯕꯗꯒꯤ ꯋꯥꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯨꯔꯩꯗꯣ꯫ ꯐꯝꯊꯔꯛꯏ꯫ ꯏꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠꯄꯨ ꯇꯧꯏ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ "ꯏꯇꯥ ꯂꯥꯏꯖ ꯏꯁꯤꯡ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ ꯅꯪꯁꯦ꯫ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯁꯦ ꯄꯨꯡꯏꯪ ꯏꯪꯍꯜꯂꯤ꯫ ꯈꯤꯇꯕꯨ ꯊꯛꯀꯦꯗ"꯫ ꯑꯁꯨꯝꯅ ꯑꯆꯦꯟꯕ ꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯁꯣꯛꯂꯒ ꯌꯥꯎꯝ ꯑꯃ ꯑꯅꯤ ꯊꯛꯆꯤꯜꯂꯤ꯫ ꯃꯕꯣꯛ ꯏꯕꯦꯆꯧꯕꯤꯅ "ꯍꯩꯃꯥ, ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦ ꯍꯥꯏꯗꯗꯅ ꯑꯉꯥꯎꯕꯤꯁꯤꯗꯤ! ꯑꯕꯣꯛ, ꯁꯤꯒꯤ ꯏꯔꯝꯁꯤꯗ ꯆꯦꯜꯂꯛꯂꯤꯕ ꯏꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯂꯨꯇ꯭ꯔꯤꯛ ꯂꯨꯔꯗꯅ꯫ ꯑꯗꯣ ꯃꯥꯒꯤ ꯍꯧꯔꯛꯐꯝꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ"꯫ "ꯑꯦ, ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯅꯤ, ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯤꯕꯤꯒꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯍꯧꯖꯤꯛꯇꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯈꯤꯁꯤ"꯫ ꯑꯃꯨꯔꯩ ꯏꯉꯛ ꯉꯛꯅ "ꯏꯕꯣꯛ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯁꯤꯡꯏꯔꯝꯁꯤꯒꯤ ꯍꯧꯔꯛꯐꯝꯕꯨ ꯋꯥꯔꯤꯒ ꯌꯥꯝꯅ ꯁꯥꯡꯉꯦ ꯍꯥꯏꯁꯤꯕꯨ ꯃꯐꯝꯗꯨ ꯈꯛ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ? ꯑꯁ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯋꯥꯍꯧꯗꯣꯛꯇꯣ ꯍꯥꯏꯕꯤꯌꯣꯕ"꯫ ꯑꯁꯨꯝꯅ ꯑꯃꯨꯔꯩꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯃꯕꯣꯛꯅ "ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯁꯨ ꯊꯣꯏꯕꯤ, ꯁꯤꯗ ꯆꯦꯜꯂꯛꯂꯤꯕ ꯏꯁꯤꯡ ꯏꯔꯝꯁꯦ ꯌꯥꯝꯅꯕꯨꯗꯤ ꯂꯥꯞꯇꯦꯗ꯫ ꯑꯗꯨꯕꯨ ꯏꯔꯝ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯆꯠꯄꯗ ꯌꯦꯡꯉꯨꯇꯣ, ꯑꯥꯗ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ, ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯁꯨꯔꯨꯡ ꯑꯃꯁꯨ ꯂꯩꯌꯦꯌꯦ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ ꯍꯥꯏ꯫ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅꯤ ꯍꯥꯏꯅꯩ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯗꯤ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯁꯪꯕ ꯈꯣꯌꯨꯝꯂꯥꯏ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯥꯅ ꯀꯞꯄꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯎꯕꯗꯤ ꯅꯠꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗ"꯫ "ꯑꯦ, ꯂꯥꯏꯗꯨꯕꯨ ꯀꯅꯥꯅ ꯐꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ"? "ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯈꯣꯏꯅ ꯂꯤꯕꯤꯔꯝꯕꯗꯗꯤ ꯃꯈꯣꯏ ꯈꯣꯌꯨꯝꯂꯥꯏ ꯃꯁꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯀꯤ ꯁꯨꯔꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏ꯫ ꯑꯗꯨꯅꯅꯦ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯌꯥꯎꯅꯔꯛꯄꯗꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯐꯥꯖꯤꯜꯂꯒ ꯎ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯍꯜꯂꯒ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯅꯅꯕ ꯊꯝꯈꯤꯕꯅꯤ ꯍꯥꯏ"꯫ "ꯑꯦ ꯑꯕꯣꯛ, ꯑꯗꯣ ꯈꯣꯌꯨꯝꯂꯥꯏꯁꯤꯡꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯎꯏ ꯍꯥꯏꯔꯒ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯕ ꯖꯥꯠꯂꯣ"? "ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯗ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯇꯤꯛ ꯃꯒꯨꯟ ꯍꯦꯟꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯊꯨꯞꯅ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯃꯁꯦꯟꯗꯤ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯣ ꯂꯥꯏꯗꯨꯕꯨ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ"? "ꯈꯣꯌꯨꯝꯂꯥꯏꯗꯣ ꯄꯥꯈꯪꯅꯤ ꯍꯥꯏꯅꯩ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯅꯪꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯣ ꯏꯕꯣꯛꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯣꯝꯗꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯁꯨꯔꯨꯡ ꯑꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯆꯪꯕ ꯌꯥꯗꯦꯀꯣ, ꯐꯠꯇꯦꯀꯣ"꯫ ꯑꯃꯨꯔꯩ ꯈꯪꯅꯤꯡꯕꯅ ꯁꯨꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ "ꯍꯣꯏ ꯑꯕꯣꯛ, ꯆꯪꯉꯨꯏ꯫ ꯑꯗꯣ ꯑꯗꯨꯋꯥꯏꯒꯤ ꯑꯁꯣꯡꯕ ꯃꯐꯝꯗꯣ ꯂꯥꯏꯒꯤ ꯂꯩꯐꯝꯅꯦꯁꯨ ꯍꯥꯏ꯫ ꯑꯗꯨꯒ ꯀꯅꯥꯝꯇꯁꯨ ꯈꯨꯔꯨꯝꯕꯁꯨ ꯂꯥꯛꯄꯤꯗꯦ꯫ ꯀꯩꯒꯤꯅꯣ"? "ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕ ꯑꯗꯨꯗꯅꯦ ꯌꯥꯝꯅ ꯁꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯅ ꯀꯤꯅꯕꯗꯒꯤ ꯃꯤ ꯀꯅꯥꯝꯇꯅ ꯆꯪꯅꯗ꯭ꯔꯤꯕꯅꯤ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯆꯪꯕ ꯌꯥꯗꯦꯀꯣ꯫ ꯈꯣꯌꯨꯝꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤ"꯫ ꯑꯃꯨꯔꯩ ꯃꯆꯤꯟꯗ ꯍꯥꯏꯗꯣꯛꯈꯤ꯫
ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯕꯗꯣ. ꯑꯗꯣ ꯂꯥꯏꯗꯣ ꯅꯨꯄꯥꯅꯤꯁꯨ ꯍꯥꯏ, ꯑꯗꯨꯒ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯗ. ꯏꯍꯦ, ꯊꯣꯔꯥꯕꯤ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ. ꯌꯥꯔꯦꯁꯦ ꯊꯦꯡꯈ꯭ꯔꯦ, ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯃꯌꯨꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯑꯃꯨꯔꯩꯗꯨ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯄꯪꯈꯟꯗ ꯈꯜꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯗꯨꯅ ꯇꯣꯉꯥꯟꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯊꯦꯡꯅꯔꯤꯕ ꯃꯥ ꯈꯛꯇꯅ ꯈꯪꯏ꯫ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯕ ꯉꯁꯥꯏꯒꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯤ꯫ ꯑꯩꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯔꯛꯇ ꯂꯩꯕ ꯀꯥꯏꯗꯨ ꯐꯪꯗ꯭ꯔꯦꯀꯣ꯫ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯃꯈꯣꯏꯗꯤ ꯄꯨꯟꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ, ꯆꯥꯃꯤꯟꯅꯕ, ꯂꯥꯡꯃꯤꯟꯅꯕ꯫ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯐꯪꯉꯔꯣꯏ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯥꯏꯗꯨꯕꯨ ꯃꯄꯣꯛ ꯀꯌꯥꯔꯛ ꯁꯨꯔꯖꯥꯠꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯕꯦꯆꯥꯎꯕꯤꯅ, ꯁꯨꯊꯣꯏꯕꯤ, ꯑꯕꯣꯛ ꯀꯩꯊꯦꯜ ꯀꯥꯔꯨꯈꯤꯒꯦ, ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯣꯜꯂꯨꯈꯤꯒꯦ, ꯂꯥꯞꯅ ꯆꯠꯊꯣꯛꯀꯅꯨꯀꯣ꯫ ꯑꯕꯣꯛ, ꯑꯩ ꯁꯤꯡ ꯆꯟꯕ ꯆꯠꯇꯣꯏꯅꯤ꯫ ꯏꯍꯦ, ꯀꯥꯎꯏꯅꯦꯍꯦ, ꯑꯗꯣ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯗꯨꯗꯗꯤ ꯆꯪꯒꯅꯨꯀꯣ꯫ ꯍꯣꯏ ꯑꯕꯣꯛ, ꯆꯪꯉꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯕꯣꯛꯇꯨ ꯇꯨꯔꯦꯜ ꯆꯠꯈ꯭ꯔꯦ꯫ ꯑꯃꯨꯔꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯗꯦ ꯍꯥꯏꯕ ꯃꯐꯝꯗꯅ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯃꯨꯔꯩ ꯃꯕꯣꯛꯅ ꯉꯔꯥꯡꯗꯒꯤ ꯆꯪꯒꯅꯣ ꯍꯥꯏꯕ ꯁꯨꯔꯨꯡ ꯑꯗꯣꯝꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯑꯀꯤ ꯑꯈꯪ ꯂꯩꯇ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯥꯄꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯁꯤꯡ ꯌꯥꯟꯕꯒꯤ ꯊꯥꯡ ꯑꯗꯨꯅ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯔꯨꯡꯒꯤ ꯃꯆꯤꯟ ꯑꯗꯨ ꯄꯤꯁꯛ ꯄꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯔꯩꯅ, ꯑꯦ, ꯀꯩꯅꯣ ꯁꯤꯗꯤ ꯄꯤꯁꯛ ꯄꯤꯛꯏꯅ, ꯀꯅꯥꯝꯇ ꯆꯪꯗꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯆꯪꯕ ꯐꯥꯎꯕ ꯆꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯎꯄ꯭ꯔꯥꯡ ꯎꯞꯄꯒ ꯆꯪꯕ ꯆꯟꯕ꯭ꯔꯥ ꯌꯦꯡꯉꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯔꯩꯗꯨ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯅꯨꯡ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯧꯒꯨꯝꯅ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯁꯨꯝ ꯉꯥꯟꯊꯣꯔꯛꯏ꯫ ꯑꯦ, ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯅꯤꯡꯉꯤꯁꯤꯕꯣ? ꯑꯌꯥ, ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯦ, ꯁꯨꯔꯨꯡꯒ ꯃꯥꯟꯗꯦꯅꯦ, ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯃꯥꯜꯂꯤ꯫ ꯀꯗꯥꯏꯅꯣ ꯎ ꯄꯥꯝꯕꯤ ꯍꯧꯁꯨ ꯍꯧꯗꯦ, ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯒ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯁꯨꯔꯨꯡꯒ ꯑꯝꯇ ꯃꯥꯟꯖꯗꯦ꯫ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯐꯖꯕ ꯈꯨꯜ ꯃꯆꯥꯕꯨ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯐꯖꯕ ꯃꯐꯝꯁꯦ ꯃꯤꯁꯤꯡꯁꯤꯅ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯤꯁꯤ ꯑꯄꯪ ꯉꯥꯛꯇꯅꯤ꯫ ꯍꯣꯏꯗ, ꯃꯣꯏꯗꯤ ꯆꯪꯗ꯭ꯔꯁꯨ ꯌꯥꯏ꯫ ꯃꯃꯥꯟꯅꯕꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯩꯍꯥꯛꯇꯅꯕꯨ ꯑꯆꯤꯛꯄ ꯃꯐꯝꯁꯦ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨ ꯑꯃꯨꯔꯩꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯆꯨ ꯃꯆꯨꯒꯤ ꯐꯖ ꯐꯖꯔꯕ ꯂꯩꯅ ꯄꯨꯝꯊꯟ ꯊꯜꯂꯤ꯫ ꯎꯔꯦ, ꯂꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯎꯖꯥꯎ ꯑꯆꯧꯕ ꯑꯃ ꯄꯨꯡꯀꯪ ꯀꯪꯅ ꯍꯧꯔꯤꯕꯗꯣ ꯎꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯠꯂꯤ꯫ ꯑꯃꯨꯔꯩ ꯏꯉꯛ ꯉꯛꯅ ꯍꯥꯏꯗꯣꯛꯈꯤ, ꯑꯁ, ꯁꯤ ꯑꯣꯏꯔꯖꯥꯠꯂꯣ ꯅꯍꯥꯟꯋꯥꯏ ꯈꯣꯌꯨꯝ ꯂꯥꯏ ꯄꯥꯈꯪꯅ ꯑꯣꯟꯈꯤ ꯍꯥꯏꯕ ꯎꯖꯥꯎꯗꯨꯕꯣ? ꯑꯗꯣ ꯀꯩꯅꯣ, ꯑꯩꯁꯦ ꯎ ꯄꯥꯝꯕꯤ ꯑꯀꯪꯕ ꯐꯅꯌꯥꯝꯗꯤ ꯎꯔꯕꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯎꯕꯁꯤꯡꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯈꯣꯌꯨꯝ ꯂꯥꯏꯅ ꯑꯣꯟꯈꯤꯕꯒꯤ ꯑꯣꯏꯕ ꯖꯥꯠꯂꯥ? ꯃꯅꯥ ꯑꯀꯪꯕꯁꯤꯡꯁꯨ ꯑꯝꯇꯁꯨ ꯀꯦꯟꯗꯦ꯫ ꯅꯨꯡꯅ ꯁꯥꯕ ꯁꯦꯝꯕ ꯎꯄꯥꯝꯕꯤꯒꯨꯝ ꯇꯧꯏ꯫ ꯅꯨꯡꯉꯥꯏꯇꯦꯗ, ꯑꯩꯒꯤ ꯊꯥꯡꯁꯤꯅ ꯃꯉꯣꯟꯗ ꯌꯦꯠꯂꯤꯕ ꯎꯔꯤꯁꯤꯡꯁꯦ ꯀꯛꯊꯠꯂꯒ ꯂꯧꯊꯣꯛꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯁꯤꯡ ꯌꯥꯟꯅꯕ ꯊꯥꯡ ꯑꯗꯨꯅ ꯎꯔꯤꯁꯤꯡꯗꯨ ꯀꯟꯅ ꯀꯛꯊꯠꯄ ꯍꯣꯠꯅꯔꯤ꯫ ꯐꯅ ꯀꯨꯏꯅ ꯍꯣꯠꯅꯔꯤ꯫ ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯁ, ꯏꯁꯤꯡꯁꯤꯗꯤ ꯀꯌꯥꯗ ꯐꯖꯔꯤꯅꯣ! ꯐꯖꯩꯀꯣ, ꯐꯖꯩ, ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ꯫ ꯑꯩꯒꯤ ꯇꯨꯝꯕꯥ ꯑꯁꯤꯗ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯒ ꯎ ꯄꯥꯝꯕꯤ ꯑꯀꯪꯕꯁꯤꯗ ꯈꯔ ꯍꯩꯕꯤꯔꯝꯒꯦ꯫ ꯄꯨꯡꯀꯪ ꯀꯪꯕꯁꯦ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯝꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯑꯃꯨꯔꯩꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯒ ꯄꯨꯡꯀꯪ ꯀꯪꯂꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯍꯩꯕꯤꯔꯝꯃꯤ꯫ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯂꯩꯍꯧꯔꯣꯀꯣ ꯅꯪꯁꯨ, ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯑꯃꯅꯤ꯫ ꯑꯩꯁꯨ ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯔꯕꯅꯤ꯫ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯦ꯫ ꯑꯩꯒꯤꯗꯤ ꯋꯥꯔꯤ ꯁꯥꯐꯝꯁꯨ ꯂꯩꯇꯦ, ꯑꯕꯣꯛ ꯅꯠꯇꯅ꯫ ꯑꯀꯪꯕ ꯎꯄꯥꯜ, ꯅꯪꯒꯤ ꯂꯥꯏꯕꯛꯀ ꯑꯩꯒꯤ ꯂꯥꯏꯕꯛꯀ ꯃꯥꯟꯅꯕ ꯑꯃ ꯌꯥꯎꯕꯒꯨꯝꯅ꯫ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯃꯩꯆꯥꯛ ꯊꯦꯡꯅꯗꯕ ꯃꯈꯣꯏꯅꯗꯤ ꯈꯪꯉꯣꯏ꯫ ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯔꯩ ꯁꯤꯡ ꯆꯟꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯩꯊꯦꯜ ꯀꯥꯈꯤꯕꯤ ꯃꯕꯣꯛ ꯏꯕꯦꯆꯥꯎꯕꯤ ꯑꯗꯨ ꯎꯕꯗ
Mabu khangba mising aduna tukutchaba mityengna yengnaduna wa ngangnari. Haima, asibu ibe chawbi natrane. Mani ni he. Aine aswaida khara lapna chachakhragi. Atopa pofam phambi amana amu. Aidi hainade ko kadaida no machakhragi. Atopa khara naha oibi amana ingak ngakna. Haima, Indol, kaigino hainade hairaga pupu hagolisibo kaidobo yaurage. Ho tu, ada mana masing yonbi ama yetlom thangbagi iroi loibada phamisi nosu khangjilu. Ibe chawbi kawbi, lai thung pakpi angang amaga leminabani. Mauna ha aduna ibe chawbi da haifet yenglaga. Haima, mamai mamit makut masasidati kemta thoidopa udena. Ho khangde akhodi hainade. Leiramgani udanaba su losalamgani. Aikoinasu ka hena naksindabanina udabasu oiramgani. Yamna naksinganuko. Ahalsing aduna asumna hairakpa adudadi. Khara naha oiba adusu hainadaba ama phaurakle. Ahalsingdu wari sanarami. Kari thoina tawja sain. Magi hek machagi masuni hayo. Adusu nate laisabi hanubi mana laithong pakpi angang ado amu yoktana yamna thauleitaba zanida. Ho aduni numituda angang adugi mama mapadu pulap sire. Angang du sudum kadaida no mahundokpada adum sizara dawdo. Kaisu dawdaba angang waridi phai adusu nate laithong pakpa angang dubu mana minungsi chawbi sadana yo idubu tandra khangdi. O aduni magi hek machagi masusu nate pharedana angang du na maram moiraga hojikti masu yauna inthokpiredana. Makoisu tara sanu matagum hairibani ibe chawbisu khara khonjel piklapna adum tai. Phana lapna phamnabasu adubu tasinadana adum lai. Nahan khaiga manadaba mawongda ngasidi ibe chawbina yoliba sing adu prap hekta sitki atai nupi sing adu ingangai. Kaino ne magi manama sing apatpa khara si prap hekta sitki ne. Khara naha oibi amana ichamcham na haidorei. Indol manama sing di pati aina ubadati. Ahal amana chaibu chairei. Hai! Naha noina khangpote tumilayu tadada selu. Asumna haibudagi khara naha oibi mau adu karimata khomnaktre tumilaikre. Khara laptakna tongana ahal ahum mari adu wari sanarami. Ahal amana hairei. Magi ibe chawbi haise laithung no pungyom yom dabi angang duga leminaribani. Adubu kamai tawino khangdene. Mamai mamit sida puri purang laithung machit ama phawba hek pakpa ude. Aduna madi khangdabanina. Udaba minadi kemta khandana pochai singse laikhibani. Asigibu wa oini hek ngangnaida. Ho aduni migi insang na piyon bada sitpa bu kalakpra karin. Ho ibe chawbi se aikoi sune hangoi badi phawi. Adubu moina sauri sidine kalakpagin. Masu aikoi di yet panati. Tongana magi thokpa ama lapna yonjabani. Ho aduni haujik maglai thung paktana mayam marakta thoklei. Launarani haibasu nate moina ngangiba wasibu taba yaribra haibanida. Kalak khambanbagi wangang ama hek tawradana. Asumna kanglup magi thokpa ibe chawbigi maramda wangang nari. Somda ibe chawbidi pocha yonba loiraduna kaithalda changdaga. Masu amuregi ngamo khara laibiraga. Prap matomta mayumda halai. Lambida chatna khanjai. Hoi, chumi. Isu amurei aiga kanasu thoknade. Adu numit aduda angang pisak oiriba magini haibada kanasu laikidaba mataw aduda ai thamoy yamna kaiki. Aisu ima ipa masak khanghaude. Iben pok asonbiduna yokpirakpani. Laithung pai haiduna bu mibu ahingba thawai panba adusu taibang miyoiba amabu karamne hekta hatkadawribanu. Khoyum laigi nongdam khol yengba haibadu. Isu amureina aina kaithel halakpada mana haraujabagi maithongdo kayada nushiriba. Laisabi macha phari ngasidi adubu angangumna kezari naujari. Laina laithung pai haiba kaukthokpa makai miyoiba ama oina pokpagi awa ana mateng pangminaba aduna hingminaba haibasi natabra. Laikibani magisu makhura maton sagai natai adubu pumnamakna inthoklabani. Karibu tamligaba tungi punsida khangdreda. Adu ada khangde isuna haraujabagi maithongse uraga pungpen pele. Maiba ahaiba ama thiraga amuktangdi soidana layengani.
ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯏꯕꯦꯆꯥꯎꯕꯤꯗꯨ ꯑꯃꯨꯔꯩ ꯃꯕꯣꯛꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ "ꯏꯕꯣꯛ, ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯛꯀꯦ?" ꯏꯕꯣꯛ ꯎꯕꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ꯭ꯔꯥ? "ꯏꯁꯨꯅ ꯄꯥꯝꯖꯕ ꯃꯌꯥꯝ ꯂꯩꯔꯛꯏ, ꯀꯩꯗꯧꯕꯒꯤ ꯉꯥꯡꯖꯔꯨꯅꯤꯒꯦ, ꯁꯤ ꯆꯥꯔꯣ ꯆꯥꯔꯣ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤ ꯃꯇꯣꯝꯇ ꯄꯨꯡꯂꯥꯡ ꯂꯥꯡꯖꯩ꯫ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯒ ꯄꯪꯊꯦꯡꯗ ꯊꯦꯡꯖꯤꯜꯂꯤ, ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯍꯪꯉꯤ, "ꯑꯩꯒꯤ ꯐꯤꯖꯣꯜꯁꯤꯕꯨ ꯐꯖꯗ꯭ꯔꯕꯕ? ꯂꯤꯛ-ꯀꯣꯟꯁꯤꯡꯁꯦ ꯌꯥꯝ ꯊꯤꯔꯕ꯭ꯔꯕ? ꯑꯝꯇ ꯅꯃꯤꯠꯁꯤꯡꯗꯣ ꯐꯖꯅ ꯁꯦꯡꯇꯣꯛꯑꯒ ꯍꯥꯏꯔꯛꯎꯅꯦ꯫ ꯅꯣꯏꯕꯨ ꯉꯁꯤꯗꯤ ꯑꯩ ꯐꯖꯗꯕ ꯌꯥꯗꯕꯅꯦꯕ꯫ ꯀꯗꯥꯏ ꯀꯗꯥꯏꯗ ꯀꯔꯤ ꯑꯁꯣꯏꯕ ꯑꯊꯤꯕ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯛꯑꯒ ꯁꯠ ꯍꯥꯏꯔꯛꯎ, ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯀꯩꯅꯣꯃꯤ ꯅꯣꯏꯕꯣ, ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯃꯊꯟꯇ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯃꯥꯒꯤ ꯃꯀꯦ ꯁꯦꯝꯂꯕ ꯁꯛꯇꯝ ꯑꯃꯗꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯎꯠꯀꯦ ꯌꯥꯎꯅ ꯎꯠꯄꯒꯨꯝ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯅꯤꯈꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯒꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯀꯥꯏꯅ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯂꯩꯁꯤ ꯂꯩꯊꯣꯟ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯗꯦ." "ꯍꯣꯏꯅꯦ, ꯑꯗꯨꯅꯤ ꯈꯨꯆꯠ ꯂꯛꯆꯠꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯩꯁꯤ ꯂꯩꯊꯣꯟ ꯀꯥꯏ꯫ ꯉꯁꯤꯅꯅꯦ ꯑꯃꯨꯛ ꯈꯔ ꯍꯦꯜꯂꯤ꯫ ꯈꯨꯅꯤꯡ ꯑꯀꯥꯏꯕꯅ ꯅꯦꯛꯈꯥꯏꯕ ꯇꯤꯡꯈꯥꯛꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯐꯤꯔꯤꯡ ꯆꯣꯡꯉꯒ ꯆꯦꯟꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯉꯤꯁꯤꯕꯣ?" ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯗꯨꯅ, "ꯏꯇꯥꯎꯗꯤ ꯀꯩꯝꯇ ꯇꯥꯔꯝꯗ꯭ꯔꯤꯅ? ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯥꯟꯕꯗꯣ ꯉꯁꯤ ꯁꯨꯝ ꯀꯣꯏꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯀꯩꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣꯅ ꯀꯧꯋꯦ ꯍꯥꯏꯕꯅꯤ꯫ ꯏꯇꯥꯎꯅ ꯀꯃꯥꯏ ꯇꯥꯔꯝꯗ꯭ꯔꯤꯅꯣ?" "ꯏꯍꯦ, ꯑꯩꯗꯤ ꯑꯉꯥꯡ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯗ ꯂꯩꯔꯨꯔꯦꯅꯦ, ꯑꯗꯨꯒ ꯆꯪꯗ꯭ꯔꯤ꯫ ꯉꯥꯏꯈꯣꯅꯦ, ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯥꯟꯕꯗꯨꯗꯤ ꯌꯥꯝꯅ ꯆꯤꯡ-ꯂꯦꯝꯃꯤ, ꯃꯁꯛ ꯃꯇꯧ, ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯑꯁꯤꯒꯤ ꯂꯪꯕꯥꯏꯕꯤꯁꯤꯅ ꯄꯥꯝꯃꯤ ꯃꯥꯜꯂꯤꯅꯦ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯌꯥꯝꯅꯗꯤ ꯈꯦꯠꯅꯩ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯣꯏ ꯑꯅꯤꯁꯦ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯌꯦꯡꯂꯒ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯅ ꯂꯧꯈꯤꯕꯁꯨ, ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯊꯤꯕꯁꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯪꯕꯥꯏꯕꯤꯁꯤꯗ ꯊꯨꯡꯕꯤꯗꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯥꯟꯕꯗ." ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯥꯟꯕꯒꯤ ꯀꯣꯅꯨꯡꯗꯅꯤ꯫ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ, ꯏꯍꯩ ꯍꯩꯅꯤꯡꯗꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ, "ꯍꯩꯃꯥ, ꯀꯩꯅꯣꯅꯦꯍꯦ, ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯏꯇꯨꯛ ꯇꯨꯛꯊꯔꯤꯗꯨꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯏꯕꯦꯝꯃ, ꯁꯨꯝ ꯉꯁꯤ ꯆꯠꯀꯗꯕ ꯈꯣꯡꯆꯠꯁꯤꯒ ꯉꯔꯥꯡ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯗꯨꯒ ꯏꯁꯥꯁꯦ ꯍꯩꯅꯤꯡꯕ ꯏꯄꯣꯛ ꯄꯣꯛꯇ꯭ꯔꯕ." "ꯀꯔꯤ ꯃꯪꯂꯥꯟꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ?" "ꯉꯁꯤ ꯑꯩꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯕꯦꯝꯃ ꯑꯣꯏꯒꯗꯕꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯗꯣ ꯊꯦꯡꯅꯒꯅꯤ ꯍꯥꯏ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯕꯦꯝꯃ ꯍꯦꯛ ꯑꯣꯏꯕ ꯃꯇꯝꯗ ꯆꯥꯍꯣꯡ ꯉꯥꯍꯣꯡꯒꯅꯤ, ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯅꯤ ꯍꯥꯏ." "ꯍꯩꯃꯥ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯏꯆꯥꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯃꯠꯇꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯕꯁꯨ ꯂꯩꯇꯦ, ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ, ꯀꯔꯤꯒꯤꯅꯣꯕ?" ꯏꯃꯥ ꯏꯕꯦꯝꯃ, ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯃꯪꯂꯥꯟ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯅꯤꯡꯊꯧ ꯃꯆꯥꯒꯨꯝꯅ ꯑꯔꯨ ꯑꯍꯦꯟ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯆꯠꯀꯅꯤ꯫ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯏꯁꯥ ꯄꯨꯝꯕ ꯂꯥꯏꯊꯨꯡ ꯄꯣꯛꯄ ꯃꯤꯒꯨꯝꯅ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯗꯨꯅ ꯈꯣꯡꯅ ꯏꯇꯣꯝꯇ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯂꯨ, ꯃꯗꯨꯗ ꯑꯩꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯔꯛꯄꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯉꯁꯥꯏꯒꯤ ꯂꯥꯏꯊꯨꯡ ꯄꯣꯛꯄ ꯃꯥꯟꯅꯅꯕ ꯇꯩꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯁꯦꯡꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯨꯖꯊꯣꯛꯂꯒ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯜꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯑꯔꯨ ꯑꯍꯦꯟꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯃꯈꯣꯏꯗꯒꯤ ꯋꯥꯏꯔꯒ ꯅꯤꯡꯊꯧ ꯃꯆꯥꯒꯨꯝꯅ ꯅꯤꯡꯊꯤꯖꯅ ꯃꯀꯦ ꯁꯦꯝꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯂꯒ ꯍꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯑꯩꯕꯨ ꯏꯟꯕꯅ ꯐꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯀꯗ꯭ꯔꯥ? ꯇꯥꯟꯖꯥꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯁꯨ ꯆꯪꯂꯛꯏ꯫ "ꯏꯆꯥꯒꯤ ꯃꯪꯂꯥꯟꯁꯤꯗꯤ ꯃꯗꯨ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ ꯈꯜꯂꯤ꯫ ꯑꯗꯣ ꯏꯆꯥꯅꯗꯤ ꯀꯔꯤ ꯈꯜꯂꯤꯕ? ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ?" ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯥꯟꯕꯅ,
Ipa ibungo, nachagi wakhaldadi khomlen manglanda hairamba aduma chap chana pangthoksira haina khanjai. Mapa ibungo ningthaunasu maduna phagani khali. Ado ngasi ichana thangnaba lebakta chatkadawribasi icham chamna wari watai sanabaginidana. Khongchat adugidamaktadi kaisu nungsa thiningai leitabra khali. Adu khomlen manglangi wafam adumadi yamna cheksina hon. Khoyum laina karigumba changyeng khara tawbani haina khali aidi. Phare phare. Cheksina khongsaluko natomta chatkadabanina. Asumna makhoi wari watai ngahak sanare aduga macha ibungo loijingambaso thaurang pumba tawrami aduga khongsanba haurakli. Laithung pakpa saduna khongna sum lakpani phana sangna laklabada macha ibungo su sum warakle ising thake haiduna yum amada changlui. Yumdugi misingna onthokna tukachana nganglakpa adudadi khangning ningsinglakle. Mahal laina laithung pakpa saduna lakhibani upai leitana thorei matomta khanjai. Ash wabana shuloirida aibo khanauga se khara khara kangba haibadu yore. Phanadi yami aina changlakliba yumthongsi aina chatliba lambi sibu chumlibra lalibra. Ai mitka se tandan pairi. Lambi se khara asamba lambi thiraga sumlakpani. Ngahaktabu phongeda. Aibu kari matawnu ngasisibo. Asumna ngahakti phamle adubu chatkadaba lambi sangi khanduna amuksu chatpa hawi. Yum phana yamna changlakpada ising yawum ama phawba thakpa phanglaktre. Asumna phana wana sumlakpada amurei khogi yumdongpok aduda amuk changlai. Ibe chawbi sumang matonda inkhol aduda mana masing hektuna leirami. Majai bungo loijingamba yamna wana. Ising kita thakjageba. Ibe chawbi ingangangna onthorei. Haima onthokna chokthana ureda ibungo lao lao changau. Isu thoibi ising kita buthora uni he. Majai bungo loijingamba wahai singdu tabada kitang ne tajai. Ihe ikaw bukawi ni he. Sing chanba chakrene isudi ibungo phamuko abok ising puthorake. Kaino ne aibo mitka se tandan paireda. Aibo chak chi chakho matang charadi pangal se khara kankhagadaba male. Isingdu khara thaklaga yenglake. Nate aibo asu ahal oirabi asibu aigi taloi uyu haina tamlamlabrane. Karigumba ising yawum ama phawba thakpa phangje khalasi. Aigi punsi adum loiba tare. Ibe chawbina ising chaisen athanba ma puthoraklaga pire. Majai bungo loijingamba ising ado hauna thaklami adubu yamna kanna lamlakpa chak adudi thingba ngamdre. Khangba ngamdraduna hairei. Abo chakita chajage. Aise lam lapna lakchabani. Chak lambana yadre. Yumthong phana yam changduna haizaruri adubu yabiratri. Ibe chawbi imungda sat changlaga cha insang adu mi amagi saruk chap chana puthorei aduga majai bungoda pirei. Abo kaigino asukyamba chak insang asidi aina chathokhrabadi abo khoigidi adugidi amuk thongkalaga loiredana charo charo isuse yam wana uri madudane abok nupirabani. Chakto laman khibana karamna chakhibano khangde chakhom chauna hekta kit nammi insangna marol ama hauriba icham chamba mana masingni thonglibado lamna chabagira khangde majai bungo loijingambana. Ibo insangse am hawi aigi punsida asigumna hawba insangse amukta charaktri. Asengbagi hawbrane khangdeda isu nupi mangau thikhraba ama leiye mana thongambani. Asumna ngahak wari watai sanaraba matungda majai bungo loijingambado chatkre. Somdana amuk amurei adu surung manung aduda upambi akangba adubu ising chairaga matomta wangang jeri. As nangse khoyum laini de hairaga atuk yamna pangrido kaiginoba. Aina lai oiramagadine hatoknagadabani. Hera moina ngamba yabra. Napangaldo pudok haudraba haibanida. Upambi oina leibase nungaibraba. Aidine nungaite pangi he nangse. Namit nana yamna singdaba mali. Amuksu yam nungaitana hairei. Aina akangba upambi nangonda ising charise kaigino khangsabra. Yamna nungaite nangi wari tabada. Aduna khajiktang oirasu mayol macha amatang oirabasu chongnanaba haiduna khalibani chairibani. Upambi oina haurasu chatpa phangdasu
ꯃꯌꯣꯟ ꯆꯣꯡꯂꯒ ꯃꯍꯩ ꯄꯥꯜꯂꯗꯤ ꯐꯩꯗꯅ. ꯅꯪꯒꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯅꯥ ꯑꯀꯪꯕꯁꯤꯡꯁꯦ ꯀꯦꯟꯗ꯭ꯔꯤꯕ, ꯑꯗꯨꯅ ꯌꯦꯅꯤꯡꯗꯤ ꯆꯣꯡꯉꯛꯀꯅꯤ ꯈꯜꯂꯤ. ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯏꯁꯤꯡ ꯆꯥꯏꯔꯤ. ꯈꯪꯍꯧꯗꯅ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯅ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯊꯣꯔꯛꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯏ, ꯑꯗꯨꯒ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ. ꯑꯃꯨꯔꯩ ꯀꯤꯒꯨꯝ ꯄꯥꯈꯠꯀꯨꯝ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯂꯒ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩ. ꯅꯨꯄꯥꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ, ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗꯕꯨ ꯉꯥꯏꯖꯔꯛꯄꯅꯤ, ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ. ꯅꯍꯥꯟꯈꯩ ꯀꯗꯥꯏꯗ ꯂꯣꯠꯂꯨꯒꯦ? ꯃꯤ ꯃꯆꯥ, ꯑꯉꯥꯡ ꯃꯆꯥ. ꯑꯃꯨꯔꯩ, ꯃꯄꯨꯟꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯅꯛꯂꯒ ꯎꯖꯕ ꯅꯠꯇ꯭ꯔꯤꯗꯣ. ꯂꯥꯞꯇꯛꯅ ꯎꯕ ꯅꯠꯇꯅ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯅꯖꯕ ꯅꯠꯇꯦ. ꯃꯕꯣꯛꯀ ꯅꯠꯇꯅ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯒꯅꯤ, ꯀꯔꯤ ꯃꯤꯡꯒꯧ ꯀꯧꯒꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯖꯗ꯭ꯔꯤꯕꯅꯤ. ꯑꯃꯨꯔꯩ ꯏꯉꯛ ꯉꯛꯅ, ꯅꯪꯂꯣ ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯍꯥꯏꯁꯦ? ꯃꯥꯅꯤ. ꯑꯉꯥꯡ ꯃꯆꯥ, ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯣꯠꯂꯨꯒꯦ? ꯑꯩꯅ ꯁꯣꯝꯗ ꯀꯌꯥꯝ ꯋꯥꯅ ꯉꯥꯏꯔꯤꯅꯣ. ꯑꯃꯨꯔꯩ ꯃꯃꯤꯠꯇꯣ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯈꯨꯝꯂꯛꯏ. ꯑꯦ, ꯑꯩ ꯀꯔꯤꯒꯤ ꯉꯥꯏꯔꯤꯕ? ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯕꯨ ꯈꯪꯕ꯭ꯔꯕ? ꯈꯪꯉꯤ. ꯅꯪꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝꯅ ꯈꯣꯌꯨꯝ ꯂꯥꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯈꯪꯉꯤ, ꯎꯕ ꯉꯝꯃꯤ. ꯑꯁ, ꯑꯗꯨꯒ ꯅꯪꯕꯨ ꯁꯤꯗ ꯎ ꯄꯥꯝꯕꯤ ꯑꯣꯜꯍꯟꯒꯗꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯍꯧꯗ꯭ꯔꯕꯕ? ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯕꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯦꯞꯄꯒ ꯑꯗꯨꯝ ꯑꯗꯨꯌꯥꯝ ꯀꯨꯏꯅ ꯎ ꯄꯥꯝꯕꯤ ꯑꯣꯜꯂꯒ ꯂꯩꯗꯣ? ꯀꯤꯗ꯭ꯔꯕ ꯅꯇꯣꯝꯇ? ꯀꯤꯗꯦꯗ. ꯅꯈꯣꯏ ꯃꯤꯑꯣꯏꯕꯁꯦ, ꯅꯈꯣꯏ ꯃꯁꯦꯜ ꯍꯨꯔꯥꯟ ꯆꯤꯟꯊꯤ, ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯕ ꯈꯪꯅꯗꯕꯒꯨꯝꯅ ꯑꯩꯈꯣꯏ ꯈꯣꯌꯨꯝꯂꯥꯏ ꯃꯁꯦꯜꯁꯨ ꯈꯪꯅꯗꯦ. ꯑꯦ, ꯂꯣꯏꯔꯦꯍꯦ. ꯑꯗꯨꯒ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯅꯆꯤꯟ ꯊꯤꯅꯨ. ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯗ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯎꯈ꯭ꯔꯕ. ꯅꯪꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈ꯭ꯔꯅꯤꯀꯣ? ꯑꯩꯅꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯅꯪꯒ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯅ ꯈꯟꯖꯔꯒ, ꯑꯦ, ꯑꯩ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯆꯠꯂꯨꯈꯤꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯤ. ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯄꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦ. ꯑꯣ, ꯑꯗꯨꯗꯤ ꯅꯪ ꯅꯨꯡꯇꯤꯒꯤ ꯂꯩꯔꯝꯃꯨꯀꯣ? ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯤꯕꯅꯤ. ꯑꯗꯣ ꯎ ꯄꯥꯝꯕꯤ ꯑꯀꯪꯕ ꯑꯣꯏꯔꯝꯕ ꯑꯩꯁꯦ ꯈꯣꯌꯨꯝꯂꯥꯏ ꯑꯃꯨꯛ ꯑꯣꯜꯂꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯏꯕꯣꯛꯇ ꯐꯥꯎꯕ ꯍꯥꯏꯗꯣꯛꯀꯅꯨꯀꯣ, ꯃꯇꯝ ꯋꯥꯠꯂꯤ ꯃꯗꯨꯒꯤ. ꯑꯃꯨꯔꯩ ꯑꯀꯤ ꯑꯈꯪꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ, ꯐꯥꯒꯤꯗꯨꯝ ꯇꯧꯁꯤꯜꯂꯛꯏ. ꯑꯦ, ꯍꯥꯏꯗꯣꯛꯀꯅꯨ ꯀꯥꯏꯅ. ꯂꯥꯎꯔꯒꯦ ꯑꯗꯨꯗꯤ. ꯍꯣ ꯏꯕꯣꯛ, ꯁꯤꯗ. ꯄꯥꯈꯠꯄ꯭ꯔꯥ? ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯍꯪꯂꯛꯏ. ꯅꯪꯕꯨ ꯀꯤꯕꯒ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯥ? ꯀꯤꯕ? ꯀꯤꯕ ꯐꯥꯎꯗꯦꯗ. ꯀꯩꯒꯤ ꯐꯥꯎꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯕꯣꯛꯅ ꯍꯥꯏꯔꯤꯕ ꯈꯪꯕ꯭ꯔꯥ? ꯈꯣꯌꯨꯝꯂꯥꯏ ꯀꯨꯆꯨ ꯑꯉꯧꯕꯁꯤꯡꯗꯤꯅꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ, ꯑꯗꯨꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯕ ꯂꯣꯏꯅ ꯌꯥꯏ ꯍꯥꯏ. ꯑꯗꯨꯒ ꯂꯥꯏꯃꯨꯗꯤꯅꯦ ꯃꯔꯩ ꯌꯥꯝ ꯌꯦꯠꯂꯤ, ꯃꯣꯏꯒ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ, ꯑꯋꯥꯕ ꯁꯣꯏꯗꯅ ꯅꯪꯒꯜꯂꯤ ꯍꯥꯏ. ꯑꯗꯣ ꯅꯪꯗꯤ ꯀꯤꯕꯤꯗꯦꯉꯣ. ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯛꯏ. ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ. ꯑꯗꯣ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯃꯟꯈ꯭ꯔꯦꯗꯅ ꯅꯪꯁꯨ. ꯑꯩ ꯊꯦꯡꯉꯤ, ꯁꯤꯡ ꯌꯥꯜꯂꯨꯈꯤꯒꯦ. ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ, ꯑꯩꯁꯨ ꯂꯥꯛꯀꯦ, ꯑꯩ ꯌꯥꯟꯕꯤꯒꯦ. ꯂꯥꯛꯀꯅꯨ ꯂꯥꯛꯀꯅꯨ, ꯍꯩꯁꯨ ꯍꯩꯔꯣꯏꯗꯕꯗ. ꯅꯣꯏꯗꯤ ꯑꯃꯨꯛꯇꯁꯨ ꯁꯤꯡꯁꯨ ꯌꯥꯜꯂꯝꯃꯣꯏ. ꯑꯇꯣꯞꯄ ꯁꯤꯡ ꯆꯟꯕ ꯃꯤꯁꯤꯡꯅ ꯑꯃꯨꯛ ꯎꯈꯤꯅꯤ ꯅꯪꯕꯨ. ꯎꯔꯣꯏꯌꯦ, ꯅꯪ ꯈꯛꯇꯅ ꯎꯕꯅꯤ. ꯂꯥꯛꯑꯣ, ꯁꯤꯡꯗꯣ ꯑꯩ ꯌꯥꯟꯕꯤꯒꯦ. ꯁꯣꯝꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯗꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ. ꯉꯁꯥꯏꯒꯤ ꯑꯍꯜꯗꯨꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯖꯥꯠꯂꯅꯤ. ꯆꯥꯛꯇꯨꯗꯤ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯤꯅ ꯊꯣꯡꯕꯅꯤꯗꯤ ꯍꯥꯏ. ꯑꯗꯨꯗꯤ ꯆꯥꯛ ꯄꯤꯖꯔꯛꯏꯕꯁꯤ ꯃꯕꯣꯛꯅꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯨꯗꯨꯅꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁ, ꯈꯪꯗ꯭ꯔꯦꯗ. ꯀꯔꯤꯅꯣ ꯈꯣꯌꯨꯝ ꯃꯥꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯃꯤꯅꯨꯡꯁꯤꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯑꯍꯜꯗꯨ. ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤꯗꯨ ꯈꯔ ꯉꯛꯇꯛꯇꯤ ꯇꯧꯏ. ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ, ꯋꯥꯈꯜ ꯂꯩꯕ ꯑꯣꯏꯕꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯍꯥꯏꯐꯦꯠꯇꯪ ꯃꯨꯟꯅ ꯌꯦꯡꯕꯗ ꯈꯪꯂꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅꯤ ꯍꯥꯏꯕ. ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯏ.
ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕ? ꯃꯥꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯤꯟꯊꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯎ ꯉꯥꯎꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯖꯤꯡꯉꯝꯕꯁꯨ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯅꯍꯥꯟꯈꯩꯒꯤ ꯃꯇꯧꯒꯨꯝ ꯏꯆꯝ ꯆꯝꯅ ꯀꯧꯒꯦ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯥꯈꯠꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯈꯣꯏꯖꯪꯅ ꯌꯦꯡꯂꯨꯗꯦ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯌꯥꯝꯅ ꯍꯩꯅꯗꯅ ꯏꯁꯧ ꯈꯔ ꯂꯥꯡꯂꯞꯅ "ꯑꯁ ꯍꯟꯗꯣꯛꯑꯣꯍꯦ! ꯀꯩꯅꯣ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯏꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯐꯤꯖꯝ ꯁꯦꯠꯄ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯄ ꯌꯥꯗꯦ, ꯃꯗꯨ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ?" ꯂꯣꯏꯖꯤꯡꯉꯝꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯔ ꯂꯥꯞꯇꯛꯅ ꯑꯃꯨꯛ ꯀꯣꯏꯊꯣꯛꯂꯒ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯒ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯗ "ꯃꯆꯥ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯆꯪꯈꯤꯕꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯐꯤꯖꯝ ꯁꯦꯠꯄ ꯅꯠꯇꯦ, ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅꯤ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯗꯤ ꯑꯍꯜ ꯑꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯂꯥꯛꯄꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ." ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯁꯨ ꯅꯣꯛꯂꯒ "ꯑꯗꯨꯅꯤ, ꯏꯆꯝ ꯆꯝꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯂꯩꯕꯅꯤ. ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯏꯆꯝ ꯆꯝꯕ ꯅꯨꯡꯉꯥꯏꯔꯦ. ꯅꯈꯣꯏꯗꯤ ꯅꯍꯥꯅꯤꯗꯣ, ꯑꯗꯨꯅꯅꯦ ꯑꯁꯨꯝꯅꯒ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯊꯥꯖꯔꯨꯗꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ." ꯃꯄꯥ ꯅꯤꯡꯊꯧꯅ ꯋꯥ ꯉꯥꯡꯕ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯐꯦꯟꯖꯤꯜꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯇꯞꯅ ꯏꯀꯥꯏꯔꯞ ꯇꯧꯅ꯫ "ꯑꯩꯗꯤ ꯃꯨꯟꯅ ꯌꯦꯡꯍꯧꯗ꯭ꯔꯦ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ?" "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯆꯥ ꯏꯕꯦꯝꯃ, ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯄꯣꯠꯇꯦ." ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗ "ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯆꯝ ꯆꯝꯅ ꯂꯥꯛꯄꯁꯤꯗ ꯁꯨꯝ ꯑꯇꯣꯞꯄ ꯃꯥꯜꯂꯨꯕꯒꯤ ꯋꯥꯔꯤꯅꯤꯗ." ꯂꯩꯁꯤꯂꯦꯝꯕꯤ ꯌꯥꯝ ꯂꯩꯁꯤ ꯂꯩꯊꯣꯟꯅꯒ ꯉꯥꯡꯏ꯫ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯃꯨꯟꯅ ꯌꯦꯡꯍꯧꯗꯕꯒꯤꯅꯤ. ꯏꯕꯨꯡꯁꯦ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯗꯨꯗ ꯎꯍꯧꯗ꯭ꯔꯦ." ꯂꯣꯏꯖꯤꯡꯉꯝꯕꯗꯣ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ꯫ "ꯃꯔꯩ ꯑꯗꯨ ꯈꯔ ꯀꯣꯟꯕ꯭ꯔꯥ ꯀꯩꯅꯣ? ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯂꯣꯏꯅ ꯊꯧꯔꯥꯡ ꯂꯣꯏꯖꯔꯕꯅꯤ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯁꯣꯝꯗ ꯂꯦꯡꯁꯤꯜꯂꯁꯤ." ꯂꯣꯏꯖꯤꯡꯉꯝꯕ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ, ꯋꯥꯗꯤ ꯈꯨꯝꯗꯦ꯫ ꯈꯜꯂꯤ, ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯃꯪꯂꯥꯟꯗ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯥꯡꯌꯦꯡ ꯇꯧ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯊꯧꯁꯤꯜ ꯍꯩꯈ꯭ꯔꯦ꯫ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯤꯒꯤ ꯃꯒꯨꯜꯁꯦ ꯆꯞ ꯆꯥꯅ ꯈꯪꯂꯦ." ꯑꯁꯨꯝꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯂꯂꯣꯜ ꯏꯇꯤꯛꯀꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯅꯃꯛ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗꯒꯤ ꯐꯤꯔꯣꯜꯒ ꯁꯒꯣꯜꯒ ꯋꯥꯏꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅꯁꯨ ꯌꯥꯔꯛꯇꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯦꯛ ꯈꯔ ꯊꯤꯟꯊꯣꯔꯛꯏ ꯂꯣꯏꯖꯤꯡꯉꯝꯕꯕꯨ ꯂꯩꯁꯤꯂꯦꯝꯕꯤ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯅ꯫ ꯏꯅꯛ ꯅꯛꯄꯗ ꯀꯣꯅꯨꯡꯒꯤ ꯃꯅꯥꯛꯀꯤ ꯀꯩꯊꯦꯜꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅꯗꯤ ꯏꯕꯦꯆꯥꯎꯕꯤꯕꯨ ꯍꯦꯛ ꯎꯕꯗ ꯃꯁꯛ ꯈꯪꯈ꯭ꯔꯕꯅꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯒ ꯏꯕꯦꯆꯥꯎꯕꯤꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯂꯤ꯫ ꯏꯕꯦꯆꯥꯎꯕꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯉꯥꯃꯣꯛ ꯂꯩꯕ ꯆꯪꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ꯫ "ꯍꯩꯃꯥ, ꯉꯥꯃꯣꯛꯁꯤꯗꯤ ꯁꯤ ꯈꯛꯇ ꯉꯥꯏꯔꯝꯂꯦꯗꯅ." ꯌꯣꯜꯂꯤꯕꯤ ꯅꯨꯄꯤꯗꯨꯅꯁꯨ ꯅꯣꯛꯂꯒ "ꯇꯥꯟ ꯆꯞ ꯆꯥꯔꯦ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯂꯤ. ꯏꯇꯥ, ꯁꯤ ꯈꯛꯇ ꯉꯥꯏꯔꯦ. ꯏꯇꯥꯒꯤ ꯏꯁꯨ ꯅꯨꯄꯤꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯗꯅ ꯈꯣꯌꯨꯝ ꯂꯥꯏꯅꯅꯦ ꯁꯔꯨꯛ ꯇꯝꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ. ꯁꯦ, ꯅꯁꯨ ꯅꯨꯄꯤꯒꯅꯦ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯨꯔꯣ." ꯑꯁꯨꯝꯅ ꯉꯥꯃꯣꯛꯀꯤ ꯃꯃꯜ ꯄꯤꯈ꯭ꯔꯦ꯫ ꯉꯥꯃꯣꯛꯇꯨ ꯆꯦꯠꯅ ꯌꯣꯝꯁꯤꯟꯗꯨꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯂꯨꯕꯥꯛꯇ, ꯑꯗꯨꯒ ꯈꯣꯡꯀꯥꯞ ꯈꯔ ꯆꯠꯄ ꯍꯧꯔꯛꯏ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯑꯃꯒꯤ ꯂꯣꯏꯅꯕꯤꯁꯨ ꯏꯕꯦꯆꯥꯎꯕꯤꯅ ꯂꯩꯈꯤꯕ ꯊꯝꯕꯧ ꯍꯩꯉꯥꯟ ꯑꯗꯨ ꯃꯆꯥꯒꯤ ꯆꯥꯅꯅꯕꯒꯤꯗꯃꯛ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯂꯧꯈꯤꯕꯗ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯉꯥꯃꯣꯛ ꯌꯣꯟꯕꯤꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯆꯥꯎꯕꯤꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯈꯔꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯍꯧꯅ꯫ "ꯍꯣ ꯏꯕꯦꯆꯥꯎꯕꯤ! ꯏꯆꯦ ꯏꯕꯦꯆꯥꯎꯕꯤ! ꯑꯝꯇ ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ! ꯏꯆꯦ, ꯇꯥꯕ꯭ꯔꯣ? ꯁꯣꯝꯗ!" ꯏꯕꯦꯆꯥꯎꯕꯤꯁꯨ ꯂꯩꯁꯤꯜꯂꯛꯏ, ꯀꯧꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ ꯇꯞꯅ꯫ "ꯀꯔꯤ ꯂꯩꯔꯒꯦ ꯏꯅꯥꯎ?" "ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯀꯣꯅꯨꯡꯒꯤ ꯑꯉꯝꯕ ꯑꯃꯒꯤ ꯂꯣꯏꯅꯕꯤꯅꯤ. ꯏꯆꯦꯅ ꯍꯧꯖꯤꯛ ꯂꯩꯈꯤꯕ ꯊꯝꯕꯧ ꯍꯩꯉꯥꯟꯗꯣ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯉꯝꯕꯒꯤ ꯂꯣꯏꯅꯕꯤꯁꯤꯗ." "ꯀꯔꯤ ꯋꯥꯇꯥꯅꯣꯅꯦ ꯏꯕꯦꯝꯃ? ꯑꯩꯅ ꯃꯃꯜ ꯄꯤꯔꯒ ꯂꯩꯔꯕꯅꯤ, ꯑꯩꯗꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯄꯤꯊꯣꯛꯀꯗꯧꯔꯤꯕ?" "ꯍꯩꯃꯥ,
ꯂꯩꯕꯥꯛꯀꯤ ꯑꯉꯝꯕ ꯑꯃꯒꯤ ꯃꯆꯥꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯄꯤꯊꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤ ꯂꯩꯅꯥ ꯂꯩꯊꯨꯡ ꯄꯛꯄꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤꯗꯨꯅ ꯆꯥꯗꯧ ꯁꯔꯨꯛ ꯅꯪꯒꯤ ꯍꯦꯛ ꯅꯁꯨꯅꯤ ꯍꯥꯏꯌꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯏ ꯃꯔꯤ ꯊꯣꯛꯅꯗꯕ ꯀꯔꯤꯝꯇ ꯊꯣꯛꯅꯗꯕ ꯑꯗꯨꯁꯨ ꯂꯩꯊꯨꯡ ꯄꯛꯄꯤꯗꯣ ꯃꯗꯨ ꯌꯣꯛꯑꯒ ꯃꯌꯥꯝꯅꯁꯨ ꯁꯝꯅꯗ꯭ꯔꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯊꯛꯈ ꯈꯪꯉꯨ ꯑꯉꯝꯕꯒꯤ ꯅꯨꯄꯤꯁꯤꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯑꯉꯝꯕꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯆꯪ ꯆꯪꯒꯦ ꯈꯟꯗꯨꯅ ꯍꯦꯛꯇ ꯆꯪꯂꯛꯏ ꯈꯤꯇꯪ ꯂꯦꯝꯖꯕꯒ ꯍꯩꯇꯦ ꯏꯕꯦꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯍꯥꯏꯔꯛꯏ ꯑꯣ ꯂꯥꯏꯊꯨꯡ ꯄꯣꯛꯄꯤꯅꯁꯨ ꯅꯨꯄꯤꯒꯤ ꯑꯣꯏꯔꯦ ꯉꯥꯃꯣꯛꯀ ꯂꯩꯔꯤꯁꯤꯗꯤ ꯆꯥꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏꯗꯕ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯊꯋꯥꯏꯗꯨꯒꯤꯗꯃꯛꯇ ꯇꯟꯗꯦꯗꯀꯣ ꯍꯅꯨꯕꯤ ꯅꯪꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯉꯝꯕꯒꯤ ꯃꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯅꯁꯨ ꯅꯨꯄꯤꯗꯨꯗꯤ ꯁꯤꯔꯕ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯆꯪꯉꯛꯑꯔꯣꯏꯗꯕ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯒꯗꯕꯅꯤ ꯀꯥꯟꯅꯔꯔꯣꯏ ꯄꯤꯖꯔꯨꯔꯅꯨ ꯄꯨꯛꯆꯦꯜ ꯇꯞꯄ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯗꯤ ꯇꯨꯃꯤꯟꯅ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯤ ꯅꯨꯄꯤ ꯃꯔꯛ ꯅꯨꯄꯤ ꯋꯥꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯐꯝꯅꯥꯏꯕꯒꯤ ꯅꯨꯄꯤꯗꯨꯅ ꯐꯥꯎꯕ ꯍꯥꯏꯔꯛꯏ ꯇꯞꯅ ꯌꯥꯔꯅꯤꯗ ꯃꯤꯅ ꯃꯃꯜ ꯄꯤꯔꯒ ꯂꯩꯖꯔꯕꯁꯤꯕꯨ ꯂꯩꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦꯗꯅ ꯑꯩꯁꯨ ꯁꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ ꯂꯩꯇ꯭ꯔꯒꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯌꯥꯝ ꯅꯨꯄꯤ ꯋꯥꯕꯨꯗꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯏꯕꯣꯛꯁꯤꯅꯁꯨ ꯆꯥꯅꯤꯡꯕꯒꯤ ꯂꯩꯖꯈꯤꯕꯅꯤ ꯃꯗꯨꯗꯕꯨ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯕꯤꯕꯗꯨꯗꯤ ꯍꯧꯅꯗꯦ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯑꯣꯏꯔꯒ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯕꯦꯆꯥꯎꯕꯤꯗ ꯇꯧꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯏꯕꯣꯛ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯗꯤ ꯑꯉꯝꯕꯒꯤ ꯂꯣꯏꯅꯕꯤꯁꯤꯅ ꯌꯥꯝꯅ ꯑꯊꯨ ꯑꯀꯥꯏꯒꯤ ꯑꯣꯏꯅ ꯉꯥꯃꯣꯛꯇꯣ ꯊꯤꯔꯛꯄ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯦ ꯃꯇꯝꯁꯨ ꯌꯧꯔꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯒꯣꯜ ꯒꯥꯔꯤꯗ ꯊꯤꯟꯖꯔꯒꯦ ꯏꯕꯦꯆꯥꯎꯕꯤꯅ ꯐꯅ ꯀꯟꯅ ꯌꯥꯗ꯭ꯔꯒꯁꯨ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯅꯁꯨ ꯁꯤꯔꯒꯦ ꯈꯩ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯣꯏꯖꯤꯡꯉꯝꯕꯁꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯍꯟꯕꯒꯤ ꯂꯝꯕꯤ ꯊꯣꯛꯄꯁꯨ ꯑꯣꯏꯔꯦ ꯂꯩꯁꯤꯂꯦꯝꯕꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯏꯕꯦꯆꯥꯎꯕꯤꯕꯨ ꯊꯤꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯔꯩ ꯃꯕꯣꯛ ꯑꯗꯨ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯃꯕꯣꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯏꯕꯣꯛꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯐꯅꯗꯤ ꯊꯦꯡꯉꯦꯗ ꯑꯩꯕꯨ ꯑꯁꯥꯏꯗ ꯆꯠꯂꯒ ꯌꯦꯡꯁꯤꯔꯅꯦ ꯆꯤꯡꯂꯣꯝꯗ ꯆꯠꯄ ꯅꯠꯇꯅ ꯑꯁꯣꯝꯗ ꯃꯌꯥꯝ ꯆꯠꯅꯕ ꯂꯝꯕꯤꯔꯣꯝꯗꯗꯤ ꯆꯠꯀꯅꯣ ꯍꯥꯏꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯈꯤꯒꯦ ꯑꯁꯨꯝꯅ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯔꯒ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯕꯦꯆꯥꯎꯕꯤꯗꯨ ꯊꯣꯡꯒꯥꯜꯗ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯈꯣꯜ ꯑꯃ ꯏꯅꯛ ꯅꯛꯅ ꯇꯥꯕ ꯑꯗꯨꯗ ꯑꯃꯨꯔꯩ ꯁꯠ ꯌꯦꯡꯊꯣꯔꯛꯏ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯈꯪꯕꯨ ꯈꯪꯉꯤ ꯑꯃꯨꯔꯩ ꯎꯕꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯌꯥꯝꯅ ꯍꯩꯅꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅ ꯏꯕꯣꯛ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯊꯪꯅꯕ ꯂꯩꯕꯥꯛ ꯌꯧꯒꯗꯕꯅꯤꯅ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯣꯜꯂꯕꯤ ꯅꯕꯣꯛ ꯑꯩꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯉꯝꯗ꯭ꯔꯦꯗꯣ ꯂꯣꯏꯖꯤꯡꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯊꯪ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤꯗ ꯏꯕꯣꯛ ꯑꯁꯨꯝꯅ ꯏꯕꯦꯆꯥꯎꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯏꯕꯦꯆꯥꯎꯕꯤ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯤꯗ ꯀꯩꯊꯦꯜꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯥꯒꯤ ꯈꯣꯡꯆꯠ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯃꯪꯂꯥꯟꯗ ꯏꯆꯥꯕꯨ ꯆꯥꯛ ꯄꯤꯖꯕꯤ ꯅꯨꯄꯤ ꯍꯥꯏꯔꯒꯗꯤ ꯑꯍꯜ ꯑꯗꯨ ꯇꯥꯔꯦ ꯅꯠꯇ꯭ꯔꯅꯦ ꯂꯩꯃ ꯀꯔꯤ ꯈꯜꯂꯤ ꯅꯪꯗꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡꯂꯕꯁꯨ ꯃꯕꯣꯛ ꯑꯗꯨꯅ ꯄꯤꯖꯔꯔꯣꯏ ꯈꯜꯂꯕꯗꯤ ꯆꯥꯗ ꯆꯥꯛ ꯄꯤꯖꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯍꯜ ꯑꯗꯨꯅ ꯈꯨꯗꯛꯇ ꯆꯥꯛ ꯊꯣꯡꯒꯠꯂꯒ ꯄꯤꯖꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯆꯥꯡꯌꯦꯡꯅ ꯊꯟꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯣꯌꯨꯝ ꯃꯥꯒꯤ ꯊꯧꯁꯤꯜ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯍꯜ ꯑꯗꯣ ꯃꯤꯅꯨꯡꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯕ ꯃꯥꯜꯂꯤꯅꯦ ꯀꯅꯥꯁꯨ ꯊꯣꯛꯅꯗꯕꯤ ꯂꯩꯅꯥ ꯄꯛꯄꯤ ꯑꯉꯥꯡ ꯑꯃꯕꯨ ꯃꯁꯨ ꯑꯣꯏꯅ ꯌꯣꯛꯑꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯑꯍꯜ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ ꯌꯦꯡꯈꯤꯁꯤ ꯃꯈꯥ ꯇꯥꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯈꯣꯌꯨꯝ ꯃꯥꯒꯤ ꯀꯨꯝꯍꯩꯗ
ꯊꯥꯖꯕ ꯊꯝꯁꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯑꯃꯨꯔꯩ ꯁꯤꯡ ꯆꯟꯕ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝꯅ ꯆꯠꯄꯗ ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯨꯔꯩꯅ, "ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪ ꯁꯨꯝ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯀꯔꯤ ꯍꯥꯏꯅ ꯀꯧꯔꯛꯎꯒꯦ?" ꯂꯥꯏ ꯄꯥꯈꯪꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯈꯪꯗꯦꯗ, ꯀꯔꯤ ꯀꯧꯍꯟꯁꯤꯒꯦ ꯈꯪꯗꯦ. ꯀꯧꯅꯤꯡꯕ ꯑꯃ ꯃꯨꯟꯅ ꯈꯜꯂꯒ ꯀꯧꯖꯔꯣ. ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯏ." ꯑꯃꯨꯔꯩ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ, ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯒ ꯍꯥꯏꯗꯣꯔꯛꯏ ꯃꯣꯂꯤ ꯃꯣꯂꯤ, "ꯃꯤꯡꯒꯧ ꯍꯥꯏꯕꯁꯤꯗꯤ ꯆꯍꯤꯒꯤ ꯃꯈꯥ ꯄꯣꯟꯗꯕ꯭ꯔꯥ? ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦꯗ. ꯑꯕꯣꯛꯀ ꯑꯩꯒ ꯈꯛꯇ ꯂꯩꯃꯤꯟꯅꯕꯅꯤꯅ ꯃꯤ ꯑꯃꯠꯇꯒꯁꯨ ꯄꯨꯟꯗꯦ, ꯇꯤꯟꯅꯔꯨꯗꯦ. ꯑꯗꯣ ꯅꯪꯁꯦ ꯆꯍꯤꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯥꯜꯂꯤ. ꯈꯣꯌꯨꯝꯂꯥꯏ ꯑꯣꯏꯕꯒꯤ, ꯅꯍꯥ ꯑꯣꯏꯕꯒꯤ ꯂꯩꯕꯒꯤ ꯋꯥꯅꯤ. ꯏꯄꯨ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ." ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨ ꯅꯣꯛꯂꯒ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ, "ꯍꯥ? ꯏꯄꯨ ꯑꯣꯏꯅ ꯀꯧꯔꯒꯦꯕ? ꯌꯥꯏ ꯌꯥꯏ, ꯑꯄꯥꯝꯕ ꯀꯧ. ꯍꯥꯏꯗꯣꯛꯎꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ." ꯑꯃꯨꯔꯩ ꯀꯔꯤꯅꯣꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯁꯠ ꯂꯥꯎꯅ, "ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯏꯄꯨ. ꯅꯍꯥꯟꯈꯩ ꯍꯪꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯏ." "ꯀꯔꯤꯅꯣ?" "ꯏꯄꯨꯕꯨ ꯃꯐꯝꯁꯤꯗ ꯎ ꯄꯥꯝꯕꯤ ꯑꯣꯜꯂꯒ ꯊꯝꯈꯤꯕ ꯈꯣꯌꯨꯝꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯆꯩꯔꯥꯛ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯕꯣ?" "ꯀꯔꯤꯒꯤ ꯐꯪꯗꯅꯤ? ꯃꯈꯣꯏꯗꯤ ꯅꯍꯥꯟꯅ ꯐꯪꯈ꯭ꯔꯕꯅꯤ. ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯌꯨꯝꯂꯥꯏꯒꯨꯝꯅ ꯂꯩꯔꯔꯣꯏꯗꯕꯅꯤ. ꯑꯩꯅ ꯂꯥꯟꯗꯕꯅꯤꯅ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥꯒꯁꯨ ꯊꯦꯡꯅꯔꯤ. ꯈꯣꯌꯨꯝꯂꯥꯏꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯤꯟꯕ ꯐꯪꯏ. ꯁꯤꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ." ꯑꯃꯨꯔꯩ ꯃꯊ꯭ꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ, "ꯌꯥꯝ ꯐꯩ. ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯒ ꯊꯦꯡꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ. ꯑꯩꯗꯤ ꯑꯕꯣꯛꯀ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯕꯅꯤ. ꯑꯕꯣꯛ ꯁꯤꯈ꯭ꯔꯗꯤ ꯑꯩꯗꯤ ꯏꯊꯟꯇ ꯂꯩꯕ ꯌꯥꯝꯅ ꯀꯤꯖꯅꯤ. ꯑꯩ ꯁꯤꯗ ꯏꯄꯨꯒꯤ ꯁꯨꯔꯨꯡꯁꯤꯗ ꯂꯥꯛꯑꯒ ꯂꯩꯒꯦ, ꯌꯥꯒꯗ꯭ꯔꯥ?" ꯈꯣꯌꯨꯝꯂꯥꯏꯗꯣ ꯍꯟꯗꯛꯇꯤ ꯅꯣꯛꯂꯛꯇ꯭ꯔꯦ, ꯑꯃꯨꯔꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, "ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯁꯦ? ꯅꯪꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯤꯕꯅꯦ ꯑꯩꯅ. ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯒꯦ ꯉꯁꯤꯗꯤ ꯅꯪꯒꯤ." "ꯄꯥꯝꯗꯦ. ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯑꯩꯅꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯅꯤ? ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ, ꯁꯤ ꯈꯛꯇꯅꯤ. ꯂꯩꯅꯥ ꯄꯛꯑꯕꯅꯤꯅ ꯑꯩꯗꯤ ꯃꯌꯥꯝꯗꯒꯤꯁꯨ ꯂꯥꯞꯅ ꯂꯩꯔꯤ. ꯏꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯍꯦꯟꯅ ꯄꯦꯟꯖꯔꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ. ꯁꯨꯔꯨꯡꯁꯤꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯃꯨꯛꯇꯪ ꯏꯔꯨꯞꯄꯣ." "ꯑꯦ, ꯀꯔꯤꯒꯤ? ꯑꯗꯨꯗꯤꯅꯦ, ꯍꯌꯦꯡꯈꯩ ꯅꯪꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯁꯛꯁꯦ ꯎꯍꯜꯂꯔꯣꯏ, ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯔꯣꯏ." "ꯑꯁ, ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯏꯄꯨ ꯅꯪꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯟꯊꯕ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯨꯞꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯔꯩ ꯀꯨꯝꯈ꯭ꯔꯦ, ꯑꯗꯨꯒ ꯁꯠ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯄꯦ, ꯏꯉꯛ ꯉꯛꯅ꯫ "ꯑꯦ, ꯀꯩꯅꯣ? ꯐꯤꯔꯣꯜꯁꯤꯡꯁꯤꯗꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇꯁꯨ ꯆꯣꯠꯇꯦꯅ. ꯑꯩꯕꯨ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯃꯒ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯏꯔꯨꯞꯄꯅꯤꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ꯫ ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯩꯉꯣꯟꯗ ꯌꯦꯡꯕꯅ ꯀꯥꯟꯅꯔꯣꯏ. ꯌꯦꯡꯉꯣ. ꯅꯁꯥꯗꯣ ꯃꯨꯟꯅ ꯌꯦꯡꯉꯣ. ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯎꯏ ꯍꯥꯏꯕꯗꯣ." ꯑꯃꯨꯔꯩ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯌꯦꯡꯂꯛꯏ, ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ "ꯑꯦ, ꯀꯩꯅꯣ? ꯑꯩꯕꯨ ꯃꯪꯂꯣ? ꯑꯩꯒꯤ ꯎꯟꯁꯥꯗ ꯂꯩꯈꯤꯕ ꯐꯨꯔꯤ ꯐꯣꯔꯥꯡꯁꯤꯡꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅ? ꯌꯥꯝ ꯍꯔꯥꯎꯏ. ꯍꯔꯥꯎꯔꯤꯉꯩꯗ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯕ ꯃꯥꯜꯂꯤ." ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ, "ꯃꯪ ꯅꯠꯇꯤꯌꯦ, ꯇꯥꯏꯕꯪꯅꯤ." "ꯑꯦ, ꯀꯃꯥꯏꯅ? ꯑꯩ ꯊꯥꯖꯗꯦꯗ." "ꯑꯩꯁꯦ ꯈꯣꯌꯨꯝꯂꯥꯏꯅꯤ. ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ." ꯑꯃꯨꯔꯩ ꯁꯨꯒꯠꯂꯒ ꯈꯨꯝꯂꯛꯏ, "ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ ꯁꯤꯗꯤ. ꯈꯣꯝꯂꯦꯟ ꯃꯪꯂꯥꯅꯤ ꯁꯤꯗꯤ. ꯑꯁ, ꯑꯩꯅꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯃꯤꯔ ꯂꯥꯏꯔ ꯑꯃ ꯐꯪꯖꯔꯦ ꯈꯜꯂꯒ ꯍꯔꯥꯎꯖꯔꯨꯔꯤ. ꯑꯗꯨꯒ ꯇꯥꯏꯕꯪ ꯑꯣꯏꯔꯝꯗ꯭ꯔꯕ." ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ, "ꯑꯦ, ꯀꯩꯅꯣ ꯑꯉꯥꯡ ꯃꯆꯥ? ꯇꯥꯏꯕꯪꯅꯤ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ. ꯉꯥꯏꯈꯣ, ꯇꯥꯏꯕꯪ ꯅꯠꯇꯦ, ꯈꯣꯝꯂꯦꯟ ꯃꯪꯂꯥꯅꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕ? ꯈꯣꯌꯨꯝꯂꯥꯏ ꯑꯣꯏꯔꯒ ꯅꯁꯥꯅ ꯎ ꯄꯥꯝꯕꯤ ꯑꯀꯪꯕ ꯑꯣꯏꯅ ꯍꯧꯔꯒ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯦꯅꯤꯡ ꯆꯣꯡꯍꯟꯕ ꯐꯥꯎꯕ ꯉꯝꯗꯦ. ꯑꯗꯨꯒ ꯑꯩꯒꯤ ꯎꯟꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯄꯛꯄ ꯂꯩꯅꯥ ꯂꯥꯏꯊꯨꯡꯁꯤꯕꯨꯗꯤ ꯑꯃꯨꯛꯇꯪ ꯏꯔꯨꯞꯄꯗ ꯀꯣꯛꯄ ꯉꯝꯃꯤꯕ.
ꯑꯣꯏꯊꯣꯛꯇꯕꯅꯤ, ꯃꯪꯂꯥꯟ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯁꯦ ꯌꯨꯝꯗ ꯍꯜꯂꯣ. ꯑꯗꯨꯒꯅꯦ ꯅꯈꯣꯏꯒꯤ ꯏꯕꯣꯛꯀ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯖꯔꯨꯔꯣ. ꯑꯗꯨꯒꯅꯦ ꯃꯤꯅ ꯍꯪꯉꯛꯑꯕꯁꯨ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯌꯨ. ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨꯗ ꯏꯔꯨꯞꯄꯨꯕꯗꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯨꯝꯃꯨ. ꯑꯗꯣ ꯑꯩꯒ ꯊꯦꯡꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯏꯕꯣꯛ ꯅꯠꯇꯅ ꯀꯅꯥꯝꯇꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ. ꯑꯗꯨꯗꯤ ꯂꯥꯎꯔꯒꯦ. ꯍꯣ, ꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ. ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯑꯇꯥꯕꯁꯨ ꯇꯥꯍꯧꯔꯣ. ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ. ꯆꯣ ꯅꯣꯏꯒꯤ ꯏꯕꯣꯛꯀꯅꯦ ꯍꯔꯥꯎꯃꯤꯟꯅꯔꯨꯔꯣ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ. ꯑꯃꯨꯔꯩꯗꯣ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯪꯂꯥꯟ ꯑꯣꯏꯔꯝꯒꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ. ꯊꯥꯖꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ, ꯄ꯭ꯔꯞ ꯂꯥꯛꯏ. ꯊꯣꯡꯒꯥꯜ ꯈꯤꯇꯪ ꯆꯪꯉꯛꯄꯒ ꯑꯃꯨꯔꯩꯅ ꯈꯪꯀꯧ ꯀꯧꯏ ꯃꯕꯣꯛꯇ. ꯏꯕꯣꯛ! ꯏꯕꯣꯛ! ꯀꯥꯏꯗ ꯂꯩꯒꯦ? ꯂꯥꯛꯑꯣꯃꯦ ꯁꯨꯃꯥꯡꯗ! ꯏꯕꯣꯛ! ꯏꯕꯦꯆꯧꯕꯤ ꯌꯦꯅꯈꯥꯗꯒꯤ. ꯍꯥꯏ, ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯏꯕꯦꯆꯧꯕꯤꯅ ꯑꯃꯨꯔꯩꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯤ. ꯌꯥ ꯀꯥꯗꯨꯅ ꯌꯦꯡꯕ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯂꯦ. ꯑꯃꯨꯔꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯕꯣꯛ, ꯌꯦꯡꯉꯨꯇꯨ. ꯑꯩꯒꯤ ꯎꯟꯁꯥ ꯄꯨꯝꯕ ꯁꯤꯠ ꯅꯥꯜꯂꯤ. ꯁꯤꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯑꯩꯗꯤ ꯊꯥꯖꯗꯦ, ꯃꯪ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯏꯕꯦꯆꯧꯕꯤ ꯆꯞ ꯂꯦꯞꯂꯒ ꯑꯃꯨꯔꯩꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ. ꯏꯁ, ꯑꯩꯕꯨ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯎꯔꯤꯕꯁꯤꯕꯣ? ꯃꯪꯗꯤ ꯅꯠꯇꯦꯗ. ꯏꯁꯨ ꯊꯣꯏꯕꯤ, ꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯑꯃꯨꯔꯩꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄ ꯄꯨꯝꯅꯃꯛ ꯃꯕꯣꯛꯇ ꯂꯤꯔꯝꯃꯤ. ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯕꯗ ꯃꯕꯣꯛꯇꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯄ ꯍꯥꯏꯕꯗꯨ ꯌꯧꯔꯦ. ꯏꯁ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯀꯤꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ? ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯆꯠꯊꯣꯛꯄ ꯌꯥꯔꯔꯣꯏ. ꯑꯕꯣꯛ, ꯑꯩꯒꯤꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ. ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ. ꯁꯤꯡ ꯆꯟꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥই ꯈꯪꯕ꯭ꯔꯥ? ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ, ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯛꯄꯅꯤ. ꯑꯩ ꯆꯠꯀꯦ. ꯃꯥꯁꯨ ꯃꯊꯟꯇ ꯑꯩ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ. ꯈꯣꯏꯌꯨꯝ ꯂꯥꯏ ꯑꯗꯨꯅ ꯄꯦꯟꯕꯤꯗꯅ ꯏꯁꯨꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯁꯤ ꯀꯣꯛꯄꯤꯔꯛꯏ. ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯆꯠꯍꯟꯗ꯭ꯔꯕꯗꯤ, ꯑꯃꯨꯛ ꯁꯥꯎꯈ꯭ꯔꯕꯗꯤ? ꯍꯣꯏꯗ, ꯆꯠꯂꯁꯅꯨ. ꯏꯁ, ꯑꯣꯟꯊꯣꯛꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦꯗ. ꯃꯤꯅ ꯍꯪꯂꯛꯄꯗꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯁꯤꯕ? ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯎꯔꯤꯕꯁꯤꯕꯣ? ꯍꯣꯏꯗ, ꯈꯣꯏꯌꯨꯝ ꯃꯥꯒꯤ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯣꯝꯗꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯗꯣ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤ ꯑꯃꯨꯛꯀꯁꯨ ꯁꯥꯟꯅꯔꯝꯃꯤ. ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯒꯗꯕ ꯑꯗꯣ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯧꯔꯨꯔꯣ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯁꯤꯕꯨ ꯑꯃꯨꯛ ꯍꯩꯃꯥ, ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯃꯈꯥ ꯇꯥꯔꯛꯑꯣ. ꯂꯩꯃ ꯈꯟꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯑꯌꯥꯝꯕ ꯈꯟꯅꯩ. ꯍꯣꯏ, ꯃꯆꯥ ꯏꯕꯦꯝꯃꯁꯤꯡ ꯂꯨꯍꯣꯡꯕꯗꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯂꯒ ꯆꯥꯡꯌꯦꯡ ꯌꯥꯎꯅꯩ. ꯑꯗꯨꯕꯨ ꯑꯩꯒꯤꯁꯤꯗꯤ ꯃꯤꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯟꯒꯗꯕꯁꯤꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯀꯩꯁꯨ ꯀꯥꯏꯗꯦꯅ. ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯂꯟꯃꯤ ꯊꯥꯗꯨꯅ ꯑꯌꯥꯕ ꯍꯥꯟꯅ ꯑꯃꯨꯛꯇꯗꯤ ꯂꯧꯈꯣ. ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯈ꯭ꯔꯦ. ꯂꯩꯆꯤꯂꯦꯝꯕꯤ ꯍꯣꯏꯒꯤ ꯀꯣꯅꯨꯡꯗ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯂꯩꯆꯤꯂꯦꯝꯕꯤꯗꯤ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯖꯔꯝꯃꯤ. ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯒꯤ ꯂꯩꯃ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅꯁꯨ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯥꯕꯅꯤ. ꯑꯩꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯆꯦꯟꯒꯦ. ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯨꯄꯤꯁꯤꯡ ꯂꯣꯏꯅꯃꯛ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯐꯝꯁꯤꯗ ꯂꯥꯛꯅꯅꯕ ꯈꯪꯍꯟꯈꯤꯒꯦ. ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯆꯤꯂꯦꯝꯕꯤ ꯋꯥꯈꯜꯗ ꯈꯟꯖꯩ. ꯏꯁ, ꯄꯥꯎ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅ ꯑꯩꯕꯨ ꯑꯣꯏꯅ ꯈꯟꯒꯗꯕ ꯂꯩꯔꯁꯤꯕꯨ? ꯍꯣꯏꯗ, ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯆꯠꯅꯕꯅꯕꯨꯗꯤ ꯐꯔꯦ. ꯈꯔ ꯃꯇꯧ ꯃꯥꯜꯍꯟꯗꯕ ꯌꯥꯄꯣꯠꯇꯦ. ꯃꯤ ꯃꯌꯥꯝ ꯇꯤꯜꯂꯅꯤ ꯄꯥꯎ ꯆꯠꯂꯕꯅꯤꯅ. ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯜꯂꯅꯤ. ꯍꯌꯦꯡꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯀꯦ ꯁꯦꯝꯃꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ. ꯀꯥꯆꯤꯟ ꯑꯃꯗ ꯂꯥꯟꯃꯤ 3-4 ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯈꯣꯟꯖꯦꯜ ꯇꯞꯅ ꯂꯥꯟꯃꯤ ꯑꯃꯅ, ꯍꯌꯦꯡꯒꯤ ꯅꯨꯄꯤ ꯈꯟꯕꯒꯤ ꯊꯧꯔꯝꯁꯤꯕꯨ
ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯈꯟꯒꯗꯕ ꯃꯥꯟꯕ꯭ꯔꯅꯦ? ꯑꯩꯗꯤ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦꯗ꯫ ꯀꯔꯝꯕ ꯅꯨꯆꯥꯕꯨ ꯈꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯈꯦꯡꯕꯤꯁꯤꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯃꯥꯅꯗꯤ꯫ ꯃꯥꯕꯨ ꯁꯣꯏꯗꯅ ꯈꯜꯂꯗꯕꯅꯤ ꯍꯥꯏꯗꯅ ꯃꯀꯤꯒ ꯁꯦꯝꯃꯗꯅ ꯏꯁꯤꯁ ꯑꯔꯦꯝꯕꯗ ꯇꯥꯔꯗꯧꯁꯤꯕꯨ꯫ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯃꯅꯁꯨ ꯍꯣꯏꯅꯦ ꯑꯗꯨꯅꯤ, ꯅꯣꯡꯃꯇꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯁꯨ ꯎꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄꯁꯦ, ꯍꯌꯦꯡꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯥꯟ ꯇꯧꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦꯍꯦ꯫ ꯑꯍꯥꯟꯕꯒꯤ ꯂꯥꯟꯃꯤꯗꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯏꯇꯥꯎꯅ ꯍꯥꯏꯒꯨꯝꯃꯗꯅ ꯍꯌꯦꯡꯁꯦ ꯏꯆꯝ ꯆꯝꯅꯗꯤ ꯂꯣꯏꯁꯤꯟꯒꯗꯕ ꯃꯥꯟꯗꯦ, ꯀꯨꯝꯍꯩ ꯅꯠꯇꯦ ꯂꯥꯟ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯒ ꯂꯥꯛꯄꯅ ꯐꯔꯦꯅꯦ꯫ ꯑꯍꯥꯟꯕꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯀꯨꯝꯍꯩ ꯑꯣꯏꯔꯣꯏꯅꯦ ꯏꯕꯣ, ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯆꯥꯛ ꯅꯕꯨꯛ ꯑꯊꯟꯕꯗꯨꯒ ꯍꯌꯦꯡ ꯂꯟꯖꯥꯎꯁꯤꯗ ꯅꯕꯨꯛꯇꯨ ꯄꯣꯛꯈꯥꯏꯖꯅꯤ꯫ ꯏꯍꯦ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯕꯁꯨ ꯅꯠꯇꯦ, ꯉꯁꯤꯗꯒꯤ ꯈꯠꯅꯕ ꯍꯧꯅꯗꯅ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯏꯕꯦꯆꯥꯎꯕꯤ ꯃꯥꯁꯨ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ꯫ ꯑꯕꯣ, ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀꯣꯅꯨꯡ ꯆꯠꯄꯁꯦ ꯌꯥꯎꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯗꯤ ꯌꯥꯎꯗ꯭ꯔꯁꯨ ꯇꯣꯛꯑꯁꯤꯔꯥ? ꯑꯃꯨꯛ ꯑꯈꯪꯕ ꯃꯤꯅ ꯊꯤꯅ ꯑꯃꯨꯛ ꯉꯥꯡꯉꯛꯑꯗꯤ? ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯄꯥꯎ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯄꯥꯎ ꯆꯦꯜꯂꯛꯈ꯭ꯔꯦꯗ꯫ ꯑꯉꯥꯡ ꯑꯍꯜ ꯀꯅꯥꯒꯤ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯂꯣꯏꯅꯃꯛ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯇꯣ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯠꯇ꯭ꯔꯒ ꯑꯃꯨꯛ ꯆꯩꯔꯥꯛ ꯐꯪꯂꯕꯗꯤ? ꯆꯠꯄꯕꯨꯗꯤ ꯆꯠꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤꯗꯅ, ꯌꯥꯝꯅ ꯂꯨꯏ꯫ ꯏꯁꯨꯒꯤ ꯎꯟꯁꯥꯗ ꯂꯩꯔꯝꯕ ꯂꯩꯅꯥ ꯇꯤꯟꯅꯥꯁꯨ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅꯗꯤ ꯀꯔꯤꯁꯨ ꯉꯥꯡꯉꯔꯣꯏꯗ꯫ ꯑꯗꯣ ꯏꯁꯨ ꯊꯣꯏꯕꯤ, ꯍꯌꯦꯡꯁꯦ ꯀꯣꯅꯨꯡ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯨꯔꯨꯡꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯗ ꯉꯝꯖꯕ ꯑꯊꯦꯟꯄꯣꯠ ꯈꯔ ꯀꯠꯂꯨꯆꯣ꯫ ꯂꯥꯏꯔꯕꯅꯤꯅ ꯃꯃꯜ ꯌꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯏꯁꯨꯒꯤ ꯑꯅꯥꯕꯁꯦ ꯐꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯈꯔ ꯀꯠꯆꯔꯨꯆꯣꯀꯣ꯫ ꯑꯃꯨꯔꯩ ꯁꯤꯠ ꯅꯥꯜꯂꯕ ꯃꯈꯨꯠ ꯃꯁꯥꯗꯨꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯔꯥꯎꯅ ꯌꯦꯡꯖꯩ꯫ ꯑꯗꯣ ꯏꯕꯣꯛꯁꯨ ꯆꯠꯂꯨꯁꯦ꯫ ꯏꯕꯣꯛꯇꯤ ꯌꯥꯎꯔꯔꯣꯏ꯫ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯨꯔꯒ ꯈꯣꯌꯨꯝ ꯂꯥꯏꯗꯨꯅ ꯑꯃꯨꯛ ꯁꯥꯎꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯏꯕꯣꯛꯇꯤ ꯂꯥꯞꯅ ꯑꯗꯨꯝ ꯌꯨꯝꯁꯤꯗꯒꯤ ꯊꯃꯣꯏꯅꯨꯡꯗ ꯈꯨꯔꯨꯝꯖꯒꯦ꯫ ꯑꯃꯨꯔꯩ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯦꯡꯖꯔꯤ꯫ ꯏꯕꯣꯛ, ꯃꯪ ꯅꯠꯇ꯭ꯔꯦ ꯇꯥꯏꯕꯪꯗꯤ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯗꯤ ꯑꯩꯒꯤ ꯂꯥꯏꯊꯨꯡꯁꯦ ꯑꯁꯨꯝꯅ ꯀꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯦ꯫ ꯈꯣꯌꯨꯝ ꯃꯥꯒꯤ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯆꯠꯄ ꯃꯇꯝꯗ ꯀꯔꯝꯅ ꯂꯥꯏꯊꯨꯡ ꯀꯣꯛꯈꯤꯕꯅꯣ ꯍꯪꯂꯛꯂꯕꯗꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯗꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕ? ꯑꯣꯟꯊꯣꯛꯅ ꯆꯠꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯆꯠꯇꯕꯁꯨ ꯌꯥꯗꯦ꯫ ꯋꯥꯈꯜꯁꯦ ꯋꯥꯈ꯭ꯔꯦꯅꯦ ꯏꯁꯨ ꯊꯣꯏꯕꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯑꯃꯨꯔꯩ ꯁꯨꯔꯨꯡꯒꯤ ꯂꯥꯏ ꯄꯥꯈꯪꯒꯤꯗꯃꯛꯇ ꯃꯥꯅ ꯉꯝꯖꯕ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯊꯦꯟꯄꯣꯠ ꯁꯦꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯨꯔꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯌꯧꯔꯕꯗ ꯈꯣꯌꯨꯝ ꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯅꯣ ꯄꯨꯔꯛꯏꯁꯤꯅ? ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯑꯊꯦꯟꯄꯣꯠ ꯀꯠꯂꯨꯆꯣ ꯍꯥꯏꯗꯅ ꯄꯨꯔꯛꯏꯅꯦ꯫ ꯃꯥꯁꯨ ꯆꯠꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯈꯣꯌꯨꯝ ꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯁꯨ ꯁꯥꯎꯔꯣꯏꯗ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯩꯕꯨ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯤꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯑꯕꯣꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦꯅ꯫ ꯍꯩꯃꯥ, ꯏꯄꯨꯗꯤ ꯈꯣꯌꯨꯝ ꯂꯥꯏꯅꯤꯅ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯂꯣꯏ ꯇꯥꯕꯣꯏꯔꯦ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯛꯎꯅꯦ, ꯑꯩꯈꯣꯏꯁꯦ ꯀꯣꯅꯨꯡꯗ ꯆꯠꯂꯨꯔꯥ ꯆꯠꯀꯅꯨꯔꯥ? ꯆꯠꯂꯨ, ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯈꯣ꯫ ꯃꯈꯣꯏꯅꯗꯤ ꯊꯥꯖꯔꯣꯏ꯫ ꯃꯈꯣꯏꯅ ꯊꯥꯖꯅꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯏꯔꯨꯞꯀꯦ ꯍꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯗꯨꯗꯁꯨ ꯑꯗꯨꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯃꯤꯟꯅꯧ꯫ ꯃꯐꯝꯁꯤ ꯌꯧꯔꯕꯗ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯅꯤ꯫ ꯍꯣꯏ, ꯑꯩꯗꯧꯅ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯄꯛꯄ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯀꯅꯤ꯫ ꯉꯁꯤꯗꯤ ꯃꯣꯏꯁꯨ ꯐꯅꯤꯡꯕ ꯀꯧꯕꯅꯤꯅ ꯍꯣꯏ ꯂꯥꯛꯃꯤꯟꯅꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯆꯠꯅꯅꯕꯒꯤꯗꯃꯛ ꯑꯃꯨꯔꯩꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯄꯣꯠꯅꯤ꯫ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ ꯑꯔꯩꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯆꯤꯡꯊꯣꯛ ꯆꯤꯡꯊꯣꯛꯇꯅ ꯀꯔꯝꯕꯅ ꯄꯛꯆꯒꯅꯤ, ꯄꯛꯏ ꯄꯛꯇꯦ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯐꯤꯅ ꯄꯤꯛ ꯊꯜꯂꯕꯅꯤ꯫
Matam yaurak-tuna maja ibungo Loijingngambsu yausilakli. Madu ubada Laisilembidi haraubana loire. Ngahaki matungda laibak miyamsu mari laksilak-tuna mina pik thankri. Ngasaidagi lakliba mayam aduda Loijingngambsu Ibechaubibu yaubra haiduna munna yengbani adubu ude khanjai. Khomlen manglanda hairamba mangtaksigi matung inna ahal oiribisibu aina ngasi aigi taloi oina khangadawribra. Miyamnadi hoida khaningbu khalasana adubu hojik phawba masak ujibasini. Laisilembigi mapa ibungo hanglai. Maja ibungo karamba mawongda changyeng pangthokani. Hojikti ayamba laibak miyamsu Dillabra haina khali. Iningthau aina hodaribase mi khwaina tawnadaba thabak oina thokle. Lanadi khanbiganuko. Era karigi lana khangani thangnaba laibak marup mapang oiba haibasidi mateng pangnaba tabanine. Loijingngamba ahal adubu ngaiba oina sumna haire iningthauda. Iningthau changyengse agi oinadi jagoi matek amamam oina sahangi khanjai. Adudi yam phaina phari adudi hekta horasi. Asumna lairiba nupising ado amamamta oina jagoi saba horaklami. Maja ibungo Loijingngamba jagoi sing ado kayabu khoijangna yenglude. Ngahaki matungda Ibechaubido thengna masunupiga loinana hobe lakpadu urami. Loijingngambagi mityeng Ibechaubiда adumak thamkre. Asuk ahal oiribi asibu aigi taloi. Khoyum magi nongdamni. Karamna lithogani. Ngasaidagi maja ibungo Loijingngambagi mityengbu koisen senaribi Laisilembina su uri khanjai. Hojikta lakpi masak matau phajabi Laisabi maja sidagi mitpham hongkidre nasidi. Jagoidadi mityeng putharakidre. Kamdongni sidi. Somda teleba miyam maraktasu kari no wa ngangnarakpagumna ngarang nganglai. Ibechaubi amadi masunupina lairiba aduai ado misingdo sum chathoknakibadagi masumabendu khakta mayaida leblaga lairami. Madugi khudong chaba lauraga maja ibema Laisalembisu prap changsilai. Ibechaubi masumabengi manak tamna. Laisalembi mayamda hanglai. Mayam kaidoba yaure. Nupi amana. Maja ibema yengbiyu. Mangda leblibi nupi majasi ahalasigi masunupini. Laina laithong pakpi marang turang langbini. Nahandasu adumna uramibani. Aduga ngasina sitnalaga lai. Karino tawriba matawasibo. Aikhoidi kibana loiri. Kari laiwabu sanaramlibano. Imai pema aikhoidi kize. Kharaga saungningaga laibaga Laisalembido amureida pulab haitharai. Hoine aisu ningsingai. Nahan nongma ahalsina kaithialdagi ngamok laibagi wahauda khatna chainaba thokpa numit aduda mayum phawba aina thinbiba chatlubada masunupise phibam chadana lehobani. Aduga onthokna thunabu hongamkhreda. He nang kari laiwa sijinai khomo minam charaga mafam asida changyeng yauba yaroi. Ngasidine maja ibungogi nupi khanba numitni haidana laiwa sijinaduna nasak phajahalaga lakpadunadi yaroi. Amuraidi asumna miyam marakta amukta chachabasu natte Laisilembina saunaga nganglakpa aduda kibana loiri. Mabokki pisida chetna pairaga lebli khumbasu kire. Khumdragana kadai. Laisalembi sauna. Aina hangise nanado tadro nang. Ha khummo sasat. Ibechaubina oina khumlake tawbada Laisilembina. Aina hangise nasunupi sidane. Nangonda natte ahal nang yaurakano. Amure kina tapna. Maja ibema aina singchanba chatpado surung ama leiba. Surungdugi manungda pukhri amasu lei. Pukhriduda irupubadagi khudakta masigi phibam asida ai oirakibani. Amureinabu hena kuchu komen langtik langkre Laisilembidagidi. Loijingngambana amureibu mityeng takre khanduna kalak khambanbadagi prap hairai Laisilembina. Phari adu oiradi nangna hairiba pukhriduda ai isamak irupaga yengi. Chummi lale haibado khangdoke. Law hojumuk jasi. Mafamdo lamjingu mangthau.
ꯂꯣꯏꯖꯤꯡꯉꯝꯕꯁꯨ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯈꯟꯕ ꯑꯗꯨꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒꯦ ꯃꯌꯥꯝ ꯇꯤꯜꯂꯤꯉꯩꯁꯤꯗ, ꯑꯗꯨꯒ ꯁꯨꯔꯨꯡ ꯇꯝꯅ ꯑꯃꯨꯛ ꯆꯠꯅꯅꯕ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯑꯍꯜ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯆꯥꯎꯕꯤꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯜꯂꯛꯄꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯤꯌꯥꯝ ꯑꯗꯣ꯫ ꯀꯔꯤꯅꯣ ꯁꯣꯏꯔꯤꯕ꯭ꯔꯥ ꯃꯥꯒꯤꯁꯤꯕꯨ, ꯑꯃꯨꯔꯩꯕꯤꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯣ ꯉꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯁꯣꯏꯗ꯭ꯔꯦ꯫ ꯂꯩꯆꯤꯂꯦꯝꯕꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯅꯤꯡꯕ ꯀꯥꯏꯕꯅ ꯁꯨꯔꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯃꯤꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯑꯝꯃꯤ꯫ ꯏꯕꯦꯆꯥꯎꯕꯤꯅ ꯈꯟꯖꯩ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯁꯤꯔꯝꯗꯥꯏꯁꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕ? ꯃꯌꯥꯝꯗꯨ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯁꯨꯔꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯥꯏ ꯄꯥꯈꯪ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯔꯩꯗ ꯍꯥꯏꯔꯛꯏ, ꯀꯞꯀꯅꯨ ꯑꯉꯥꯡ ꯃꯆꯥ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯃꯣꯏꯅ ꯀꯩꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯄꯣꯠꯇꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯀꯅꯨꯀꯣ꯫ ꯃꯤꯌꯥꯝꯁꯤꯅꯗꯤ ꯑꯩꯕꯨ ꯎꯕ ꯅꯠꯇꯦ, ꯅꯪ ꯈꯛꯇꯅꯅꯦ ꯎꯔꯤꯁꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯜꯂꯨ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗ ꯂꯩꯆꯤꯂꯦꯝꯕꯤꯅ ꯑꯃꯨꯔꯩꯗ, ꯑꯣ, ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤ ꯑꯣꯏꯔꯦ, ꯑꯗꯣ ꯅꯪ ꯍꯥꯟꯅ ꯏꯔꯨꯄꯣ, ꯑꯗꯨꯒ ꯑꯩꯁꯨ ꯀꯨꯝꯃꯛꯀꯦ꯫ ꯑꯃꯨꯔꯩ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯂꯒ ꯏꯔꯨꯞꯄꯨꯔꯒ ꯐꯥꯎꯒꯠꯂꯛꯏ꯫ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯛ ꯐꯖꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯂꯩꯆꯤꯂꯦꯝꯕꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯂꯒ ꯏꯔꯨꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯥꯎꯒꯠꯂꯛꯏ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯐꯥꯎꯒꯠꯂꯛꯄꯗꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯛ ꯊꯤꯖꯤꯟꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯏꯔꯨꯞꯄꯒꯤ ꯐꯥꯎꯒꯠꯂꯛꯄꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯃꯁꯥ ꯃꯇꯣꯝꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯂꯣꯏꯖꯤꯡꯉꯝꯕꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯕꯦꯆꯥꯎꯕꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯟꯈꯤꯕꯗꯒꯤ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕꯤ ꯏꯕꯦꯆꯥꯎꯕꯤꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯤꯡꯊꯔꯝꯃꯤ, ꯑꯗꯨꯒ ꯅꯝꯗꯅ ꯏꯔꯨꯞꯍꯜꯂꯝꯃꯤ꯫ ꯑꯃꯨꯔꯩ ꯄꯥꯈꯠꯅ, ꯍꯩꯃꯥ, ꯏꯕꯣꯛ, ꯏꯕꯣꯛ! ꯀꯨꯏꯗꯦ ꯁꯠ ꯐꯥꯎꯒꯠꯂꯛꯄꯗꯗꯤ ꯏꯕꯦꯆꯥꯎꯕꯤꯁꯨ ꯑꯃꯨꯔꯩꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕꯤ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯃꯌꯥꯝꯗꯨ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ꯫ ꯃꯌꯥ ꯀꯥꯔꯒ ꯇꯨꯃꯤꯟ ꯂꯩꯕ ꯅꯠꯇꯅ ꯀꯔꯤ ꯉꯥꯡꯒꯅꯤ ꯉꯥꯡꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯃꯨꯔꯩꯁꯨ ꯏꯉꯛ ꯉꯛꯅ, ꯏꯕꯣꯛ! ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯎꯍꯟꯗꯦ꯫ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯄꯨꯈ꯭ꯔꯤ ꯑꯁꯦ, ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯈꯣꯌꯨꯝ ꯑꯩꯒꯤꯅꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯃꯁꯤꯗ ꯏꯔꯨꯞꯄ ꯃꯇꯝꯗ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ꯫ ꯏꯕꯦꯆꯥꯎꯕꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅꯤ꯫ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯥꯒ ꯀꯔꯤꯁꯨ ꯊꯣꯛꯅꯕ ꯅꯠꯇꯕ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯑꯃꯨꯔꯩꯕꯨ ꯃꯁꯨ ꯁꯛꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯂꯣꯏꯖꯤꯡꯉꯝꯕꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯔꯨꯔꯣ ꯏꯕꯦꯆꯥꯎꯕꯤ, ꯑꯗꯨꯒ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯃꯨꯔꯩꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯩꯔꯅꯤ꯫ ꯉꯁꯤꯗꯒꯤ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯂꯒꯅꯤ꯫ ꯀꯨꯝꯑꯣꯟ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯈꯨꯔꯨꯝꯕ ꯂꯥꯛꯀꯗꯕꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯋꯥꯌꯦꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯂꯣꯏꯖꯤꯡꯉꯝꯕ, ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯏꯕꯦꯆꯥꯎꯕꯤ, ꯅꯈꯣꯏꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕꯁꯨ ꯄꯤꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯍꯜꯂꯨ꯫ ꯈꯣꯌꯨꯝ ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯆꯤꯂꯦꯝꯕꯤ, ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯗꯨ ꯄ꯭ꯔꯞ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯂꯣꯏꯖꯤꯡꯉꯝꯕ ꯑꯃꯗꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯃꯈꯣꯏꯗꯤ ꯆꯠꯁꯤ ꯀꯗꯥꯏ ꯆꯠꯂꯣꯏꯁꯤ ꯀꯗꯥꯏ꯫ ꯏꯕꯦꯆꯥꯎꯕꯤ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯀꯔꯝꯅ ꯀꯧꯅ ꯉꯥꯡꯅꯒꯅꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯛꯂꯦ꯫ ꯑꯃꯨꯔꯩꯗ ꯍꯥꯏꯔꯛꯏ ꯇꯞꯅ, ꯑꯉꯥꯡ ꯃꯆꯥ, ꯅꯪ ꯁꯣꯏꯒ ꯆꯠꯂꯁꯤ꯫ ꯅꯈꯣꯏ ꯏꯕꯣꯛꯁꯨ ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛꯇ ꯆꯠꯍꯟꯈ꯭ꯔꯁꯤ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤ ꯅꯁꯨ ꯅꯕꯦꯟꯒꯤ ꯃꯤꯡꯒꯧ ꯑꯃꯠꯇ ꯀꯧꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯑꯃꯨꯔꯩ ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯀꯧꯔꯛꯏ꯫ ꯏꯕꯦꯆꯥꯎꯕꯤꯗ ꯌꯦꯡꯂꯒ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ, ꯑꯕꯣꯛ, ꯉꯁꯤꯗꯤ ꯑꯕꯣꯛꯁꯦ ꯌꯥꯝ ꯐꯖꯩ꯫ ꯑꯕꯣꯛꯀꯤ ꯂꯃꯟ ꯑꯁꯨꯅ ꯀꯔꯤꯅ ꯁꯤꯡꯒꯅꯤ? ꯃꯄꯣꯛꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯃꯤꯅ ꯇꯨꯀꯠꯆꯔꯕ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯑꯩꯒꯤꯗꯃꯛꯇ
ꯑꯕꯣꯛꯀꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄꯤꯔꯝꯕ ꯑꯩꯅꯗꯤ ꯀꯔꯤꯕꯨ ꯉꯝꯂꯨꯅꯤ? ꯐꯔꯦ, ꯑꯩ ꯀꯞꯂꯔꯣꯏ꯫ ꯑꯕꯣꯛ, ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯑꯕꯣꯛ ꯀꯧꯒꯅꯨ ꯍꯥꯏꯔꯗꯤ ꯀꯔꯤ ꯍꯥꯏꯅ ꯀꯧꯗꯣꯏꯕ? ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯅꯈꯣꯏ ꯑꯅꯤ ꯆꯍꯤ ꯂꯦꯡꯒꯥꯁꯨ ꯑꯣꯏꯔꯦ, ꯏꯇꯥ ꯍꯥꯏꯅ ꯀꯧꯅꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕꯗ ꯌꯥꯝ ꯋꯥꯔꯅꯤ꯫ ꯏꯕꯦꯆꯥꯎꯕꯤꯅꯁꯨ ꯑꯃꯨꯔꯩꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣꯀꯣ, ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯒꯦ, ꯏꯁꯨꯊꯣꯏꯕꯤ꯫ ꯑꯃꯨꯔꯩꯒ ꯏꯕꯦꯆꯥꯎꯕꯤꯒꯗꯣ ꯌꯥꯝꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯌꯨꯝꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅꯁꯨ ꯑꯃꯨꯔꯩꯕꯨ ꯄꯨꯔꯗꯨꯅ ꯀꯣꯔꯧ ꯅꯨꯡꯗꯣꯜꯗ ꯀꯥꯈ꯭ꯔꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕ ꯍꯣꯏꯁꯨ ꯏꯕꯦꯆꯥꯎꯕꯤꯕꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫